ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯃꯉꯥꯎ ꯌꯥꯝꯅ ꯊꯤꯕꯤ ꯇꯧꯅꯤ ꯇꯧꯔꯣꯏ ꯈꯪꯗꯕꯤ ꯃꯇꯥ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡꯗꯤ ꯑꯃꯅ ꯂꯥꯏꯖ ꯀꯧꯏ, ꯑꯗꯨꯒ ꯑꯃꯅ ꯂꯦꯝꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯥꯏꯖ ꯑꯃꯗꯤ ꯂꯦꯝꯕꯤ ꯑꯅꯤꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯨꯟꯅ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯅꯤ꯫ ꯃꯇꯝꯗꯨ ꯑꯌꯨꯛꯀꯤ ꯃꯤꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕꯒꯤ ꯃꯇꯝꯅꯤ꯫ ꯂꯦꯝꯕꯤꯗꯨ ꯃꯥꯒꯤ ꯃꯇꯥ ꯂꯥꯏꯖꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯇꯥ ꯂꯥꯏꯖꯒꯤ ꯃꯃꯥꯗꯤ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯊꯕꯛ ꯆꯠꯈ꯭ꯔꯤ꯫ ꯂꯥꯏꯖ ꯃꯌꯨꯝꯗ ꯃꯊꯟꯇ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯁꯨꯃꯥꯡꯗꯒꯤ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯏꯟꯁꯥꯡ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃ ꯂꯥꯛꯂꯤꯕ ꯑꯗꯨꯗ ꯃꯅꯥꯇꯣꯟꯗꯨ ꯊꯥꯡꯒꯠꯂꯒ ꯃꯅꯝ ꯂꯧꯔꯤ꯫ ꯑꯗꯨꯒ ꯃꯊꯟꯇ ꯑꯁꯨꯝꯅꯁꯨ ꯍꯥꯏꯖꯔꯤ, ꯍꯩꯁ, ꯏꯟꯁꯥꯡ ꯃꯅꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯃꯇꯥ ꯂꯦꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯖ ꯃꯥꯁꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ, ꯀꯔꯤꯅꯣ, ꯑꯩꯒꯤ ꯏꯇꯥ ꯂꯦꯝꯕꯤꯁꯤꯅ ꯍꯨꯏꯗꯧꯅ ꯃꯃꯥꯏꯁꯤ ꯅꯣꯟꯈꯠꯂꯒ ꯃꯅꯝ ꯁꯠ ꯅꯝꯂꯤꯕ ꯑꯁꯤꯕꯣ? ꯑꯣ, ꯏꯇꯥꯒꯤꯁꯦ ꯌꯨꯝꯊꯪꯅꯕꯒꯤ ꯏꯟꯁꯥꯡ ꯃꯅꯝꯁꯤꯗ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯅ ꯃꯥꯒꯤ ꯃꯇꯥ ꯂꯦꯝꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯏꯇꯥ ꯂꯦꯝꯕꯤ, ꯑꯗꯨꯗ ꯍꯨꯏꯗꯧꯅ ꯃꯅꯝ ꯂꯧꯔꯤꯕꯗꯨꯕꯨ ꯏꯟꯁꯥꯡ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃ ꯂꯥꯛꯂꯤꯕꯁꯤꯗꯔꯣ? ꯂꯦꯝꯕꯤꯁꯨ ꯃꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯐꯝꯊꯩ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯒꯤꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ? ꯑꯩꯕꯨ ꯍꯨꯏ ꯑꯣꯏꯅ ꯎꯈꯤꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯂꯥꯏꯖ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯏꯇꯥ ꯃꯁꯛ ꯐꯖꯕꯤ, ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯆꯨꯝꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤ꯫ ꯑꯗꯣ ꯏꯇꯥ ꯂꯥꯏꯖ, ꯅꯣꯏꯒꯤ ꯏꯟꯁꯥꯡ ꯊꯣꯡꯕꯒꯤ ꯃꯅꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯏꯟꯁꯥꯡ ꯃꯅꯝꯁꯤ ꯇꯥꯕꯗ ꯑꯩꯗꯤꯅꯦ ꯆꯥꯛꯀ ꯈꯪꯂꯥꯝ ꯍꯤꯛꯂꯥꯝꯃꯛꯑꯦ ꯍꯥꯏꯕ꯫ ꯏꯇꯥ ꯂꯦꯝꯕꯤ, ꯏꯟꯁꯥꯡ ꯃꯅꯝꯁꯦ ꯑꯩꯈꯣꯏꯗꯒꯤ ꯅꯠꯇꯤꯌꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥꯅ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯊꯣꯡꯂꯝꯃꯤ꯫ ꯏꯇꯥꯒꯤ ꯅꯥꯇꯣꯟꯗ ꯐꯥꯎꯔꯤꯕ ꯏꯟꯁꯥꯡ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯁꯤꯗꯤꯅꯦ ꯌꯨꯝꯊꯪꯅꯕꯗꯒꯤꯅꯤ꯫ ꯑꯩꯁꯨ ꯃꯅꯝꯁꯦ ꯇꯥꯕꯗ ꯉꯁꯥꯏꯗꯒꯤ ꯄꯨꯛꯀꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯒ ꯂꯩꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯇꯁꯦꯡꯕꯁꯨ ꯏꯟꯁꯥꯡ ꯃꯅꯝ ꯑꯗꯨ ꯂꯥꯏꯖ ꯍꯣꯏꯒ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯄꯥꯛꯄꯤ ꯍꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯂꯦꯝꯕꯤꯅ, ꯑꯩꯗꯤ ꯏꯇꯥ ꯍꯣꯏꯒꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯂꯤꯕꯩ ꯈꯜꯂꯨꯔꯤ, ꯑꯗꯨꯒ ꯃꯤꯒꯤꯗ ꯊꯣꯡꯕ ꯑꯣꯏꯔꯝꯂꯕꯀꯣ꯫ ꯑꯗꯣ ꯏꯇꯥ ꯂꯥꯏꯖ, ꯏꯟꯁꯥꯡꯁꯦ ꯈꯔ ꯄꯤꯌꯨ ꯍꯥꯏꯔꯨꯁꯤꯔꯣ? ꯑꯁ, ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯇꯥ, ꯑꯁꯨꯛ ꯂꯤꯈ꯭ꯔꯕꯤ ꯏꯅꯦ ꯃꯩꯄꯥꯛꯄꯤ ꯑꯁꯤꯅ ꯃꯣꯏꯒꯤ ꯏꯟꯁꯥꯡ ꯑꯊꯣꯡꯕꯁꯦ ꯄꯤꯕꯤꯔꯛꯇꯧꯕꯒ ꯅꯠꯇꯦꯗ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯣꯏꯒꯤ ꯏꯟꯁꯥꯡ ꯊꯣꯡꯂꯤꯕ ꯎꯌꯥꯟꯗꯣ ꯃꯗꯨ ꯑꯣꯏꯅ ꯌꯨꯝ ꯃꯅꯤꯡꯂꯣꯝꯗꯒꯤ ꯇꯨꯃꯤꯟꯅ ꯆꯪꯂꯒ ꯂꯧꯊꯣꯛꯂꯨꯁꯤꯔꯣ? ꯋꯥꯈꯜ ꯃꯥꯟꯅꯖꯕꯤ ꯃꯊꯣꯡ ꯆꯥꯗꯕꯤ ꯉꯥꯛꯇꯅꯤꯅ ꯃꯇꯥ ꯂꯦꯝꯕꯤꯅ ꯃꯤꯒꯤ ꯏꯟꯁꯥꯡ ꯊꯣꯡꯂꯤꯕ ꯎꯌꯥꯟꯗꯣ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯂꯨꯁꯤ ꯍꯥꯏꯕ ꯑꯗꯨꯗ ꯂꯥꯏꯖꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯛꯂꯝꯃꯤ꯫ ꯍꯣꯏꯅꯦ ꯏꯇꯥ, ꯏꯇꯥꯅ ꯍꯥꯏꯒꯨꯝꯂꯗꯨꯅ ꯏꯅꯦ ꯃꯩꯄꯥꯛꯄꯤ ꯍꯣꯏꯒꯤ ꯎꯌꯥꯟꯗꯣ ꯑꯗꯨ ꯑꯣꯏꯅ ꯍꯦꯛꯇ ꯊꯥꯡꯂꯒ ꯄꯨꯔꯛꯂꯁꯤ꯫ ꯑꯗꯨꯗꯤ ꯏꯇꯥ, ꯑꯩꯅ ꯏꯅꯦ ꯃꯩꯄꯥꯛꯄꯤꯁꯦ ꯃꯃꯥꯡ ꯊꯣꯡꯗꯒꯤ ꯀꯧꯊꯣꯛꯂꯒꯦ, ꯑꯗꯨꯒ ꯏꯇꯥꯅ ꯃꯅꯤꯡ ꯊꯣꯡꯗꯒꯤ ꯆꯪꯂꯒ ꯏꯟꯁꯥꯡ ꯊꯣꯡꯂꯤꯕ ꯎꯌꯥꯟꯗꯣ ꯄꯨꯗꯨꯅ ꯊꯣꯛꯈ꯭ꯔꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥ ꯁꯤꯟꯅꯔꯕ ꯃꯇꯨꯡ ꯂꯦꯝꯕꯤꯁꯨ ꯃꯩꯄꯥꯛꯄꯤꯒꯤ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗ ꯆꯠꯈ꯭ꯔꯦ, ꯑꯗꯨꯒ ꯂꯥꯏꯖꯁꯨ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯂꯦꯝꯕꯤꯗꯨ ꯃꯩꯄꯥꯛꯄꯤꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯑꯍꯜ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯀꯧꯔꯤ, ꯍꯣꯏ ꯏꯕꯦꯝꯃ ꯃꯩꯄꯥꯛꯄꯤ, ꯅꯪꯕꯨ ꯏꯃꯨꯡꯗꯒ ꯂꯩꯕ꯭ꯔꯣ? ꯂꯩꯔꯕꯗꯤ ꯃꯄꯥꯟ ꯑꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ, ꯏꯅꯦꯒ ꯋꯥꯔꯤ ꯑꯃꯗ ꯁꯥꯟꯅꯁꯤꯅꯦꯍꯦ꯫ ꯃꯩꯄꯥꯛꯄꯤꯅ, ꯍꯣ, ꯀꯅꯥꯅꯣ? ꯑꯩ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯂꯤꯌꯦ, ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯃꯩꯄꯥꯛꯄꯤꯒꯤ ꯀꯛ ꯀꯛ ꯂꯥꯎꯕ ꯈꯣꯟꯗꯥꯗꯨ ꯇꯥꯕꯗ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯂꯦꯝꯕꯤꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯏꯁ, ꯈꯣꯟꯗꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯐꯩ, ꯉꯁꯤꯗꯤ ꯏꯅꯦ ꯃꯩꯄꯥꯛꯄꯤꯁꯦ ꯍꯦꯛꯇ ꯁꯥꯟꯅꯒꯦ ꯈꯪꯅꯤꯕ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯂꯦꯝꯕꯤꯅ ꯑꯃꯨꯛ ꯃꯩꯄꯥꯛꯄꯤ ꯇꯥꯅꯕ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯥꯏ ꯃꯩꯄꯥꯛꯄꯤ, ꯅꯪꯒꯤ ꯅꯨꯄꯥꯅ ꯅꯪꯉꯣꯟꯗ ꯄꯥꯎ ꯑꯃ ꯇꯝꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯦꯜꯂꯛꯄꯅꯤꯅꯦꯍꯦ, ꯃꯄꯥꯟ ꯑꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯅꯪꯕꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯂꯦꯝꯕꯤꯗꯨ ꯃꯇꯥ ꯂꯥꯏꯖꯒꯤ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯀꯟꯅ ꯆꯦꯟꯈꯤ꯫ ꯆꯥꯛꯈꯨꯝꯗ ꯏꯟꯁꯥꯡ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕꯤ ꯃꯩꯄꯥꯛꯄꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯄꯥꯎ ꯆꯦꯜꯂꯛꯄꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯃꯄꯥꯟꯗ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯀꯅꯥꯅꯣꯅꯦ?
ꯍꯧꯖꯤꯛꯇ ꯑꯩꯕꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ ꯍꯥꯏꯗꯅ ꯀꯧꯔꯛꯂꯤꯕꯗꯨꯕꯨ ꯃꯄꯥꯟ ꯑꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦꯅꯦ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯖꯥꯠꯅꯣꯅꯦ ꯃꯥꯏꯄꯥꯛꯄꯤꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯏꯖꯁꯨ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯗꯨꯅ ꯃꯤꯒꯤ ꯏꯟꯁꯥꯡ ꯊꯣꯡꯂꯤꯕ ꯎꯌꯥꯟ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯆꯪꯈꯤ ꯃꯥꯏꯄꯥꯛꯄꯤꯁꯨ ꯃꯄꯥꯟꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯃꯥꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗꯗꯤ ꯏꯟꯁꯥꯡ ꯊꯣꯡꯂꯝꯕ ꯎꯌꯥꯟ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯤ ꯃꯥꯏꯄꯥꯛꯄꯤ ꯃꯃꯤꯠꯀꯗꯨ ꯂꯥꯎꯊꯣꯛꯂꯒ ꯏꯉꯛꯉꯛꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯏꯁ ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯍꯧꯖꯤꯛꯇ ꯏꯟꯁꯥꯡ ꯊꯣꯡꯗꯨꯅ ꯊꯅꯝꯕ ꯎꯌꯥꯟ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯤꯅꯦ ꯃꯄꯥꯟꯗ ꯃꯤꯅ ꯀꯧꯕꯒꯤ ꯉꯥꯏꯍꯥꯛꯇ ꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄ ꯑꯁꯤꯗ ꯎꯌꯥꯟꯒꯤ ꯏꯟꯁꯥꯡꯒ ꯄꯨꯟꯅ ꯂꯩꯔꯝꯗ꯭ꯔꯕꯀꯣ ꯑꯩꯒꯤ ꯎꯌꯥꯟꯗꯨꯕꯨ ꯀꯗꯥꯏꯗ ꯆꯪꯈ꯭ꯔꯕꯖꯥꯠꯅꯣ ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯄꯥꯛꯄꯤ ꯃꯥꯒꯤ ꯎꯌꯥꯟ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯁꯣꯝ ꯅꯥꯀꯜꯗꯅ ꯂꯥꯏꯖ ꯑꯃꯗꯤ ꯂꯦꯝꯕꯤ ꯑꯅꯤꯗꯨ ꯃꯥꯏꯄꯥꯛꯄꯤꯒꯤ ꯏꯟꯁꯥꯡ ꯑꯗꯨꯕꯨ ꯀꯊꯗꯨꯅ ꯆꯥꯔꯤ ꯂꯦꯝꯕꯤꯅ ꯏꯇꯥ ꯂꯥꯏꯖ ꯏꯟꯁꯥꯡꯁꯤ ꯌꯥꯝ ꯍꯥꯎꯇ꯭ꯔꯣ ꯌꯥꯝ ꯍꯥꯎꯏ ꯏꯇꯥ ꯃꯣꯏ ꯑꯅꯤꯅ ꯁꯣꯝꯗ ꯍꯥꯎꯅ ꯆꯥꯔꯤ ꯑꯗꯨꯕꯨ ꯑꯁꯣꯝꯗꯅ ꯃꯥꯏꯄꯥꯛꯄꯤꯗꯨ ꯃꯥꯒꯤ ꯎꯌꯥꯟ ꯑꯗꯨ ꯏꯟꯁꯥꯡꯒ ꯄꯨꯟꯅ ꯃꯥꯡꯈꯤꯕꯗꯨꯗ ꯏꯉꯛꯉꯛ ꯆꯥꯅꯗꯨꯅ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤꯕꯣ ꯃꯄꯥꯟꯗ ꯃꯤꯅ ꯀꯧꯔꯛꯄꯗꯨꯁꯨ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯑꯃꯨꯛ ꯏꯃꯨꯡꯗ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗꯅ ꯏꯟꯁꯥꯡ ꯊꯣꯡꯗꯨꯅ ꯊꯅꯝꯕ ꯎꯌꯥꯟꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯂꯥꯏꯖ ꯂꯦꯝꯕꯤ ꯃꯇꯥ ꯑꯅꯤꯗꯨꯁꯨ ꯏꯟꯁꯥꯡ ꯑꯊꯣꯡꯕ ꯑꯗꯨꯕꯨ ꯂꯣꯏꯅ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡ ꯎꯌꯥꯟ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯥꯛꯇꯨꯅ ꯃꯥꯏꯄꯥꯛꯄꯤꯒꯤ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯊꯝꯖꯤꯜꯂꯝꯃꯤ ꯃꯥꯏꯄꯥꯛꯄꯤ ꯃꯥꯡꯒꯣꯜꯗ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯃꯥꯒꯤ ꯎꯌꯥꯟ ꯑꯗꯨ ꯑꯃꯨꯛ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯤ ꯎꯌꯥꯟꯁꯦ ꯑꯃꯨꯛ ꯃꯊꯟꯇ ꯂꯩꯔꯝꯃꯤꯅꯦ ꯑꯩꯒꯤ ꯎꯌꯥꯟꯁꯤꯅ ꯑꯃꯨꯛ ꯊꯣꯛ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯠꯇꯦ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯒ꯭ꯌꯥꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯂꯥꯏꯖ ꯑꯃꯗꯤ ꯂꯦꯝꯕꯤ ꯑꯅꯤꯁꯨ ꯇꯞꯇꯥꯕ ꯃꯈꯩ ꯆꯥꯁꯤꯜꯂꯕꯅꯤꯅ ꯂꯥꯏꯖꯒꯤ ꯅꯨꯄꯥ ꯎꯅꯕ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯎꯅꯁꯤ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ ꯑꯁꯨꯝ ꯉꯥꯏꯅ ꯂꯦꯝꯕꯤꯗ ꯎꯏꯕ ꯍꯧꯔꯛꯂꯝꯃꯤ ꯂꯥꯏꯖꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯕꯣꯌꯥꯏ ꯑꯗꯨꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯔꯒ ꯂꯩꯊꯣꯔꯛꯄꯗ ꯃꯥꯒꯤ ꯃꯇꯥ ꯂꯦꯝꯕꯤꯗꯨ ꯎꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯂꯥꯏꯖꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯂꯦꯝꯕꯤ ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯐꯔꯛ ꯌꯥꯝ ꯇꯥꯅ ꯎꯏꯈꯠꯂꯛꯂꯤꯕꯁꯤꯕꯣ ꯍꯣꯔꯦꯟ ꯇꯥ ꯕꯣꯌꯥꯏ ꯂꯥꯛꯂꯒ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯎꯏꯔꯒ ꯂꯩꯔꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯂꯦꯝꯕꯤꯅꯁꯨ ꯎꯏꯔꯨꯝ ꯇꯧꯗꯨꯅ ꯇꯞꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯇꯥ ꯉꯁꯥꯏ ꯆꯥꯁꯤꯜꯂꯛꯄ ꯃꯌꯥꯝꯗꯨꯅ ꯅꯟꯊꯔꯛꯄꯗ ꯏꯁꯥꯁꯦ ꯂꯣꯏꯅ ꯂꯣꯊꯔꯛꯏ ꯌꯥꯝ ꯀꯟꯅ ꯇꯨꯝꯅꯤꯡꯉꯛꯑꯦ ꯍꯥꯏꯕ ꯏꯇꯥ ꯇꯨꯝꯒꯦ ꯍꯥꯏꯔꯁꯨ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯜꯂꯒ ꯑꯣꯏꯅ ꯄꯦꯟꯅ ꯇꯨꯝꯃꯨ ꯍꯧꯖꯤꯛ ꯇꯨꯝꯕꯒ ꯌꯥꯈꯤꯔꯣꯏ ꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯇꯥ ꯕꯣꯌꯥꯏꯗꯨ ꯌꯧꯁꯤꯜꯂꯛꯂꯅꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯀꯣ ꯃꯇꯥ ꯂꯥꯏꯖꯅ ꯏꯀꯥꯏꯒ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯦꯝꯕꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯂꯥꯏꯖ ꯅꯪꯒꯤ ꯇꯥ ꯕꯣꯌꯥꯏꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯍꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯥꯏꯔꯛꯏꯁꯦ ꯐꯅꯗꯤ ꯀꯨꯏꯁꯤꯜꯂꯛꯂꯤ ꯁꯣꯝꯗꯅ ꯑꯩꯅ ꯀꯟꯅ ꯇꯨꯝꯅꯤꯡꯉꯦ ꯑꯗꯨ ꯏꯇꯥ ꯑꯩꯅ ꯇꯨꯝꯅꯤꯡꯂꯤꯕꯁꯦ ꯐꯅꯕ ꯈꯨꯔꯥ ꯆꯥꯎꯕ ꯍꯣꯏꯒꯤ ꯁꯝꯕꯜ ꯃꯌꯥꯗ ꯄꯥꯟꯕ ꯆꯝꯄ꯭ꯔꯥꯗꯣ ꯑꯗꯨ ꯈꯔ ꯇꯨꯃꯤꯟꯅ ꯍꯦꯛꯂꯨꯒꯦ ꯏꯇꯥ ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯤꯗꯨ ꯆꯝꯄ꯭ꯔꯥ ꯍꯦꯛꯄ ꯆꯠꯈ꯭ꯔꯦ ꯂꯥꯏꯖꯗꯤ ꯕꯣꯌꯥꯏꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯃꯇꯥ ꯂꯦꯝꯕꯤꯅ ꯆꯠꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯏꯖ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯕꯣꯌꯥꯏꯗꯨ ꯃꯥꯒꯤ ꯃꯔꯨꯞ ꯄꯨꯡꯇꯣꯟꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯕꯣꯌꯥꯏ ꯑꯃꯗꯤ ꯄꯨꯡꯇꯣꯟ ꯑꯅꯤꯅꯁꯨ ꯂꯥꯏꯖꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯎꯔꯤ ꯕꯨꯡꯇꯣꯟꯅ ꯃꯥꯒꯤ ꯃꯔꯨꯞ ꯕꯣꯌꯥꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯔꯨꯞ ꯕꯣꯌꯥꯏ ꯅꯪꯒꯤ ꯂꯥꯏꯖꯁꯦ ꯑꯁꯤꯗ ꯃꯔꯨꯞꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯆꯪꯉꯨ ꯁꯠ ꯎꯅꯔꯨꯔꯣ ꯀꯨꯏꯅꯗꯤ ꯂꯩꯔꯛꯀꯅꯨ ꯃꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯏꯆꯨꯝ ꯆꯨꯝꯗꯦ ꯀꯨꯏꯅꯒ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯗ ꯕꯣꯌꯥꯏꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯃꯔꯨꯞ ꯕꯨꯡꯇꯣꯟ ꯀꯨꯏꯔꯣꯏꯗ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯒ ꯑꯗꯨꯝ ꯊꯣꯛꯂꯛꯂꯒꯦ ꯃꯔꯨꯞꯁꯨ ꯁ꯭ꯋꯥꯏꯁꯤꯗ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯝꯃꯨ ꯑꯗꯨ ꯃꯔꯨꯞ ꯕꯣꯌꯥꯏ ꯂꯥꯏꯖꯒꯤ ꯃꯇꯥ ꯂꯦꯝꯕꯤꯗꯨ ꯑꯩꯒꯤ ꯈꯔ ꯍꯥꯏꯅꯕꯤꯌꯨ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯀꯥꯎꯅꯤꯀꯣ ꯕꯣꯌꯥꯏ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯀꯥꯎꯏꯗ ꯃꯔꯨꯞ ꯑꯩ ꯂꯥꯏꯖꯗ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯦ ꯑꯗꯨꯗꯤ ꯑꯩ ꯉꯥꯏꯍꯥꯛ ꯂꯥꯏꯖꯒ ꯋꯥꯔꯤ ꯁꯥꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯣꯌꯥꯏꯗꯨ ꯂꯥꯏꯖꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯈꯤ ꯕꯨꯡꯇꯣꯟꯁꯨ ꯃꯥꯒꯤ ꯃꯔꯨꯞꯅ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯎꯈꯣꯡ ꯑꯃꯒꯤ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯕꯣꯌꯥꯏ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯏ ꯂꯥꯏꯖ ꯌꯧꯔꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯇꯥ ꯕꯣꯌꯥꯏ ꯑꯩꯒꯤ ꯃꯔꯨꯞ ꯕꯨꯡꯇꯣꯟꯁꯦ ꯉꯥꯏꯕꯗ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯁꯥꯎꯅꯨꯀꯣ ꯇꯥ ꯕꯣꯌꯥꯏ ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯦꯗ ꯑꯗꯨ ꯂꯥꯏꯖ ꯉꯁꯤꯗꯤ ꯅꯪ ꯅꯊꯟꯇ ꯂꯥꯛꯄ꯭ꯔꯣ
ꯏꯇꯥꯂꯦꯝꯕꯤꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯅꯤ ꯑꯗꯣ ꯏꯇꯥꯂꯦꯝꯕꯤꯗꯣ ꯆꯝꯄ꯭ꯔꯥ ꯍꯦꯛꯂꯨꯅꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯦꯝꯕꯤꯗꯨ ꯈꯨꯔꯥ ꯆꯥꯎꯕꯒꯤ ꯁꯝꯕꯜ ꯃꯌꯥꯒꯤ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ ꯃꯅꯥꯛ ꯑꯗꯨꯗ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯆꯝꯄ꯭ꯔꯥ ꯑꯗꯨꯕꯨ ꯂꯥꯝꯗꯨꯅ ꯍꯦꯛꯂꯤ ꯂꯦꯝꯕꯤ ꯃꯥꯅ ꯆꯝꯄ꯭ꯔꯥ ꯍꯦꯛꯂꯤꯕ ꯑꯗꯨ ꯈꯨꯔꯥ ꯆꯥꯎꯕꯅꯁꯨ ꯎꯔꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ ꯍꯣꯏ ꯅꯨꯞꯄ ꯌꯥꯏꯃꯕꯤꯒꯤ ꯃꯆꯥ ꯀꯅꯥ ꯑꯗꯨꯗ ꯑꯩꯒꯤ ꯆꯝꯄ꯭ꯔꯥ ꯍꯨꯔꯥꯜꯂꯤꯕꯗꯣ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ ꯍꯣꯏꯃ ꯃꯁꯤꯒꯤ ꯀꯨꯆꯨꯁꯤꯡꯗꯕꯨ ꯈꯨꯔꯥ ꯆꯥꯎꯕꯁꯤꯅ ꯑꯃꯨꯛ ꯎꯈ꯭ꯔꯦꯅꯦ ꯑꯩ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤꯗꯨ ꯆꯦꯟꯈꯤꯗꯧꯒꯤ ꯁꯝꯕꯜꯗꯨ ꯂꯤꯠꯂꯤ ꯂꯦꯝꯕꯤꯅ ꯆꯦꯟꯈꯤꯒꯦ ꯇꯧꯔꯤꯕ ꯑꯗꯨꯗ ꯈꯨꯔꯥ ꯆꯥꯎꯕꯗꯨ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯍꯨꯔꯥꯟꯕꯁꯤ ꯁꯝꯕꯜ ꯑꯁꯤ ꯂꯤꯠꯂꯒ ꯆꯦꯟꯈꯤꯗꯧꯔꯤꯅꯦ ꯀꯟꯅꯗꯤ ꯃꯁꯤꯗꯤ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝ ꯃꯁꯤꯅꯤ ꯍꯦꯛꯇ ꯊꯥꯔꯒꯦ ꯈꯪꯒꯅꯤ ꯈꯨꯔꯥ ꯆꯥꯎꯕꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯆꯥꯎꯕ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝ ꯑꯃ ꯈꯨꯜꯂꯒ ꯂꯦꯝꯕꯤ ꯇꯝꯅ ꯊꯥꯔꯛꯏ ꯂꯦꯝꯕꯤꯁꯨ ꯁꯝꯕꯜ ꯑꯗꯨꯕꯨ ꯂꯤꯊꯣꯛꯂꯒ ꯈꯨꯔꯥ ꯆꯥꯎꯕꯅ ꯃꯥꯕꯨ ꯇꯥꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯍꯟꯅ ꯌꯦꯡꯂꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯟꯅꯗꯨꯅ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝ ꯑꯗꯨꯅ ꯂꯦꯝꯕꯤ ꯃꯥꯒꯤ ꯃꯆꯤꯟ ꯕꯥꯜ ꯑꯗꯨꯗ ꯇꯨꯞ ꯂꯥꯎꯅ ꯄꯥꯜꯂꯝꯃꯤ ꯍꯣꯏ ꯃꯥꯏ ꯁꯤꯔꯦ ꯆꯤꯟꯕꯥꯜꯒꯁꯦ ꯂꯣꯏꯅ ꯀꯥꯏꯔꯦꯕ ꯁꯤꯔꯣ ꯃꯤꯒꯤ ꯃꯄꯨꯠ ꯍꯨꯔꯥꯜꯂꯒ ꯆꯥꯅꯤꯡꯈꯣ ꯂꯦꯝꯕꯤꯗꯨ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝ ꯑꯗꯨꯅ ꯃꯆꯤꯟ ꯕꯥꯜꯗ ꯄꯥꯟꯕꯒꯤ ꯃꯆꯤꯟ ꯕꯥꯜ ꯑꯗꯨꯁꯨ ꯐꯖꯅ ꯄꯣꯝꯈꯠꯂꯛꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛꯂꯛꯈꯤꯕ ꯆꯝꯄ꯭ꯔꯥ ꯑꯗꯨꯁꯨ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯥꯏ ꯈꯨꯔꯥ ꯆꯥꯎꯕꯗꯨꯕꯨ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦꯕ ꯃꯤ ꯑꯩꯅ ꯆꯥꯅꯤꯡꯃꯟꯗꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯆꯝꯄ꯭ꯔꯥ ꯈꯔ ꯍꯦꯛꯄꯗꯨꯗ ꯍꯨꯔꯥꯟꯕꯒ ꯍꯥꯏꯔꯒ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝ ꯑꯆꯧꯕ ꯑꯗꯨꯅ ꯆꯤꯟꯕꯥꯜ ꯑꯁꯤꯗ ꯍꯦꯛꯇ ꯊꯥꯖꯤꯜꯂꯛꯏ ꯍꯥꯏꯕ ꯐꯖꯈ꯭ꯔꯕ ꯑꯩꯒꯤ ꯆꯤꯟꯕꯥꯜꯁꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯄꯣꯝꯂꯤꯕꯁꯦ ꯈꯨꯔꯥ ꯆꯥꯎꯕ ꯅꯪ ꯐꯠꯇꯤ ꯐꯠꯃꯟꯗꯦꯀꯣ ꯅꯪ ꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤꯗꯨ ꯇꯪꯕ ꯃꯈꯩ ꯄꯣꯝꯂꯤꯕ ꯃꯥꯒꯤ ꯆꯤꯟꯕꯥꯜ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯅꯥꯟꯖꯔꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯩꯕꯨ ꯍꯧꯖꯤꯛ ꯏꯇꯥꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯨꯈꯤꯗ꯭ꯔꯅꯦ ꯆꯪꯂꯔꯣꯏꯒꯦꯗ ꯑꯩꯒꯤ ꯆꯤꯟꯕꯥꯜꯁꯦ ꯏꯄꯣꯝ ꯍꯦꯛ ꯄꯣꯝꯈꯩ ꯏꯇꯥꯂꯥꯏꯖꯒ ꯇꯥꯕ ꯌꯥꯏꯒꯒꯤ ꯃꯃꯥꯡꯗ ꯆꯪꯕꯗꯨ ꯏꯀꯥꯏꯖꯩ ꯑꯗꯨꯅ ꯆꯪꯂꯔꯣꯏ ꯁ꯭ꯋꯥꯏꯁꯤꯗ ꯑꯣꯏꯅ ꯏꯇꯥꯅ ꯍꯜꯂꯛꯄ ꯉꯥꯏꯔꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯨ ꯍꯥꯕꯨꯡ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯐꯝꯗꯨꯅ ꯃꯇꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯑꯁꯣꯝ ꯅꯥꯀꯜꯗꯅ ꯃꯇꯥ ꯂꯥꯏꯖ ꯑꯃꯗꯤ ꯕꯣꯌꯥꯏ ꯑꯅꯤꯁꯨ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯤꯛꯊꯔꯤ ꯈꯔ ꯂꯥꯞꯇꯛꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯄꯨꯡꯇꯣꯟꯗꯨ ꯃꯥꯒꯤ ꯃꯔꯨꯞ ꯕꯣꯌꯥꯏꯒ ꯂꯥꯏꯖꯒ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯎꯔꯒ ꯃꯥꯁꯨ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ ꯂꯥꯏꯖꯒꯤ ꯃꯇꯥ ꯂꯦꯝꯕꯤꯒ ꯑꯩꯒꯁꯨ ꯅꯨꯡꯁꯤꯅꯔꯗꯤ ꯃꯔꯨꯞ ꯕꯣꯌꯥꯏꯒꯤ ꯁꯨꯃꯥꯏꯅꯒ ꯎꯅꯕꯒ ꯂꯥꯛꯇꯣꯏꯅꯤꯀꯣ ꯈꯜꯂꯨꯔꯒ ꯏꯊꯟꯗ ꯏꯕ ꯏꯀꯥꯏꯖꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯨꯡꯇꯣꯟꯗꯨ ꯃꯊꯟꯇ ꯅꯣꯛꯐꯦꯠꯀ ꯇꯧꯖꯩ ꯂꯥꯏꯖꯁꯨ ꯕꯣꯌꯥꯏꯒ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯃꯇꯥ ꯂꯦꯝꯕꯤꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯗ ꯕꯨꯡꯇꯣꯟꯅ ꯃꯊꯟꯇ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯤ ꯑꯗꯨꯗ ꯂꯥꯏꯖꯅ ꯕꯣꯌꯥꯏꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯇꯥ ꯕꯣꯌꯥꯏ ꯀꯔꯤꯅꯣ ꯇꯥ ꯕꯨꯡꯇꯣꯟꯅꯁꯤꯅ ꯃꯊꯟꯇ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤꯕ ꯑꯁꯤꯕꯣ ꯂꯥꯏꯖꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯣꯌꯥꯏꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯕꯨꯡꯇꯣꯟꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ ꯍꯧꯖꯤꯛꯇꯤ ꯕꯣꯌꯥꯏꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯕꯨꯡꯇꯣꯟꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯑꯗꯨꯗ ꯕꯣꯌꯥꯏꯅ ꯂꯥꯏꯖꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯕꯨꯡꯇꯣꯟꯅ ꯅꯪꯒꯤ ꯅꯇꯥ ꯂꯦꯝꯕꯤꯗꯣ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ ꯅꯪꯉꯣꯟꯗ ꯈꯔ ꯍꯥꯏꯅꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯗ ꯑꯩꯁꯨ ꯍꯥꯏꯅꯍꯟꯒꯦ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯔꯨꯞ ꯕꯨꯡꯇꯣꯟꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤꯕꯁꯤ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ ꯇꯥ ꯕꯨꯡꯇꯣꯟꯅ ꯍꯔꯥꯎꯔꯤꯕꯁꯤꯗꯤ ꯏꯇꯥ ꯂꯦꯝꯕꯤꯗꯣ ꯇꯥ ꯕꯨꯡꯇꯣꯟꯒꯤꯗꯃꯛꯇ ꯑꯩꯅ ꯌꯥꯅꯕ ꯍꯥꯏꯅꯕ ꯇꯥꯔꯦꯗꯅ ꯕꯨꯡꯇꯣꯟꯗꯨ ꯎꯈꯣꯡ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯃꯃꯤꯠꯀ ꯁꯦꯠ ꯑꯣꯏꯁꯤꯟꯗꯨꯅ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯖꯕꯨ ꯄꯥꯝꯖꯕ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏꯖꯕꯨ ꯂꯨꯝꯖꯕ ꯈꯣꯃꯩꯗꯨ ꯃꯥꯒꯤ ꯃꯔꯨꯞ ꯑꯍꯨꯝꯒ ꯂꯣꯏꯅꯗꯨꯅ ꯂꯥꯏꯖꯕꯨ ꯂꯨꯝꯕ ꯂꯥꯛꯂꯝꯃꯤ ꯈꯣꯃꯩꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯥꯒꯤ ꯃꯔꯨꯞ ꯑꯍꯨꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯈꯣꯃꯩ ꯃꯁꯤꯒꯤ ꯎꯈꯣꯡ ꯑꯁꯤꯗ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤꯕ ꯅꯨꯄꯥꯁꯤꯕꯨ ꯃꯈꯥꯔꯣꯝꯒꯤ ꯕꯨꯡꯇꯣꯟꯗꯨ ꯃꯥꯟꯈ꯭ꯔꯦꯗ ꯑꯃꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯈꯣꯃꯩ ꯑꯃꯗꯤ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯎꯈꯣꯡꯂꯣꯝꯗ ꯌꯦꯡꯂꯛꯂꯝꯃꯤ ꯈꯣꯃꯩꯅꯁꯨ ꯕꯨꯡꯇꯣꯟꯕꯨ ꯎꯔꯤ ꯈꯣꯃꯩꯅ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞꯁꯤꯡ ꯃꯁꯤꯒꯤ ꯕꯨꯡꯇꯣꯟ ꯑꯁꯤꯒꯤ ꯃꯔꯨꯞ ꯕꯣꯌꯥꯏ ꯑꯗꯨꯁꯨ ꯑꯩꯒꯤ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯕꯣꯌꯥꯏ ꯑꯗꯨꯁꯨ ꯁꯣꯏꯗꯅ ꯌꯥꯎꯔꯛꯂꯝꯕ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯌꯥꯎꯔꯛꯂꯝꯂꯕꯗꯤ ꯉꯁꯤꯗꯤ ꯈꯣꯃꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈꯪꯍꯟꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯃꯩꯗꯨ ꯃꯥꯒꯤ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯒ ꯄꯨꯟꯅ ꯕꯨꯡꯇꯣꯟꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯕꯨꯡꯇꯣꯟꯗꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯇꯥꯎꯔꯤꯉꯩ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯨ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯈꯣꯃꯩꯒꯤ ꯃꯔꯨꯞ ꯑꯃꯨꯅ
ꯂꯥꯏꯖ ꯑꯃꯗꯤ ꯕꯣꯌꯥꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨꯁꯨ ꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯑꯃꯨꯅ ꯈꯣꯃꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞ ꯈꯣꯃꯩ, ꯃꯔꯨꯞꯅ ꯅꯨꯡꯁꯤꯖꯕꯤ ꯂꯥꯏꯖꯁꯤꯗꯤ ꯑꯁꯤꯗ ꯕꯣꯌꯥꯏꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯦꯜꯂꯨꯛꯅꯗꯨꯅ ꯂꯩꯔꯦꯅꯦ꯫ ꯑꯃꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯃꯩꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯈꯣꯃꯩ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯐꯩ ꯉꯁꯤꯗꯤ ꯕꯣꯌꯥꯏ ꯑꯁꯦ ꯑꯩꯒꯤ ꯂꯥꯏꯖꯒ ꯎꯅꯕꯒꯤ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯒꯦ ꯈꯪꯒꯅꯤ꯫ ꯈꯣꯃꯩꯅ ꯑꯩꯒꯤ ꯂꯥꯏꯖ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯨꯗ ꯑꯃꯨꯗꯨ ꯃꯊꯟꯗ ꯑꯁꯨꯝꯅ ꯁꯣꯟꯖꯩ, ꯏꯁ ꯁꯛꯇꯥ ꯑꯁꯤꯒ ꯍꯤꯡꯆꯥꯕ ꯍꯤꯡꯃꯥꯟꯈꯩ ꯑꯩꯒꯤ ꯂꯥꯏꯖꯒꯁꯨ ꯍꯥꯏꯖꯔꯤ꯫ ꯃꯥ ꯍꯦꯛ ꯎꯕꯒ ꯂꯥꯏꯖꯅꯗꯤ ꯍꯨꯏ ꯍꯧꯗꯣꯡ ꯇꯥꯟꯕꯗꯧꯅ ꯇꯥꯜꯂꯤꯕ, ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯖ ꯀꯥꯏꯅ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤ꯫ ꯑꯃꯨꯅ ꯑꯗꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝꯒ ꯁꯣꯟꯗꯨꯅ ꯅꯣꯛꯂꯤꯕꯗꯨꯗ ꯈꯣꯃꯩꯅ ꯑꯃꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯃꯔꯨꯞ ꯑꯃꯨ, ꯅꯪꯅ ꯅꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝꯒ ꯁꯣꯜꯂꯒ ꯅꯣꯛꯂꯤꯕꯗꯣ? ꯈꯣꯃꯩꯅ ꯆꯥꯗꯧꯈꯩ ꯁꯥꯎꯅ ꯌꯦꯡꯂꯒ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯨꯗꯨ ꯂꯠꯂꯤ ꯂꯠꯂꯤ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯃꯔꯨꯞ ꯈꯣꯃꯩ, ꯉꯁꯤꯗꯤ ꯕꯣꯌꯥꯏꯁꯦ ꯁꯩꯔꯣꯡ ꯇꯥꯕꯗꯧꯅ ꯇꯥꯕ ꯐꯪꯂꯅꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯃꯟꯈ꯭ꯔꯗꯅ ꯅꯣꯛꯆꯕꯅꯤ ꯀꯩꯅꯣꯅꯦ꯫ ꯑꯃꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯈꯣꯃꯩꯗꯨ ꯑꯃꯨꯗ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯥꯒꯤ ꯃꯔꯨꯞ ꯁꯥꯐꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞ ꯁꯥꯐꯕ, ꯎꯈꯣꯡ ꯑꯁꯤꯗ ꯃꯃꯤꯠ ꯃꯅꯥ ꯎꯏꯁꯤꯟꯗꯨꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥꯁꯦ ꯍꯥꯟꯅ ꯐꯨꯖꯤꯜꯂꯨ, ꯑꯗꯨꯒ ꯕꯣꯌꯥꯏ ꯑꯁꯤꯁꯨ ꯂꯥꯏꯖꯅ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯁꯨ ꯑꯃꯨꯛ ꯐꯥꯔꯒ ꯐꯨꯒꯥꯏꯒꯗꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯗ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯖꯅ ꯕꯣꯌꯥꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯥ ꯕꯣꯌꯥꯏ, ꯏꯇꯥꯂꯦꯝꯕꯤꯁꯨ ꯂꯥꯛꯇ꯭ꯔꯤ, ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯩ ꯁꯨꯍꯟꯈ꯭ꯔꯒꯦ, ꯇꯥ ꯕꯣꯌꯥꯏ ꯁꯨꯍꯟꯈ꯭ꯔꯣ꯫ ꯍꯣꯏ ꯍꯣꯏ, ꯅꯪ ꯁꯨꯍꯟꯈ꯭ꯔꯣ, ꯑꯩ ꯁꯨꯍꯟꯈ꯭ꯔꯒꯦ, ꯃꯔꯨꯞ ꯕꯨꯡꯇꯣꯟꯁꯨ ꯑꯩꯕꯨ ꯉꯥꯏꯕꯗ ꯋꯥꯔꯝꯂꯅꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯂꯥꯏꯖꯁꯨ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤꯗ ꯍꯟꯈ꯭ꯔꯤ꯫ ꯂꯥꯏꯖ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯕꯣꯌꯥꯏꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯕꯨꯡꯇꯣꯟꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯕꯣꯌꯥꯏꯅ ꯃꯥꯒꯤ ꯃꯔꯨꯞ ꯕꯨꯡꯇꯣꯟꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯕꯨꯡꯇꯣꯟꯗꯨ ꯈꯣꯃꯩ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯐꯅ ꯐꯖꯅ ꯐꯨꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯣꯌꯥꯏ ꯂꯥꯛꯄ ꯑꯗꯨꯗ ꯈꯣꯃꯩꯗꯨ ꯂꯥꯏꯖ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯂꯥꯏꯖ ꯍꯟꯈꯤꯗꯨꯅ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯥꯏꯖ ꯂꯩꯇ꯭ꯔꯦ ꯈꯪꯂꯕꯅ ꯈꯣꯃꯩꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞ ꯑꯃꯨ, ꯑꯃꯁꯤꯗꯤ ꯐꯨꯕꯗ ꯃꯁꯥꯁꯦ ꯄꯣꯠꯂꯨꯝꯂꯅꯤ, ꯑꯗꯨꯅ ꯕꯣꯌꯥꯏ ꯑꯁꯦ ꯑꯃꯨꯛ ꯐꯨꯕ ꯍꯧꯔꯁꯤ꯫ ꯕꯣꯌꯥꯏꯁꯨ ꯈꯣꯃꯩ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯐꯥꯔꯒ ꯐꯖꯅ ꯐꯨꯗꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯅꯨꯄꯥ ꯃꯔꯤ ꯆꯪꯗꯨꯅ ꯐꯨꯕ ꯑꯗꯨꯗ ꯕꯣꯌꯥꯏꯗꯨ ꯑꯌꯣ ꯑꯌꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯌꯣ, ꯑꯁ ꯑꯌꯣ ꯃꯥ, ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯂꯥꯏꯖꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯂꯥꯛꯆꯔꯔꯣꯏꯒꯦ, ꯐꯨꯕꯗꯨꯃꯨꯛꯇ ꯂꯦꯞꯄꯣ, ꯑꯌꯣ ꯑꯌꯣ ꯏꯃꯥ꯫ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡ ꯈꯣꯃꯩꯅ ꯕꯣꯌꯥꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯈꯪꯂꯕ꯭ꯔꯥ ꯍꯥ, ꯈꯪꯂꯕ꯭ꯔꯣ? ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯩꯒꯤ ꯂꯥꯏꯖꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯌꯥꯔꯣꯏ, ꯂꯥꯏꯖꯁꯦ ꯑꯩ ꯈꯛꯇꯒꯤ, ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯂꯥꯏꯖꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯝꯂꯕ ꯈꯣꯃꯩ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ, ꯆꯠꯈ꯭ꯔ ꯆꯠꯂꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯌꯥꯏ ꯑꯃꯗꯤ ꯕꯨꯡꯇꯣꯟ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯥꯏꯖꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯍꯥꯕꯨꯡ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯃꯇꯥ ꯂꯦꯝꯕꯤꯗꯨ ꯀꯞꯂꯒ ꯂꯩꯔꯤ꯫ ꯂꯥꯏꯖ ꯃꯇꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯀꯔꯤꯅꯣ, ꯑꯩꯒꯤ ꯏꯇꯥ ꯂꯦꯝꯕꯤ ꯑꯁꯤꯅ ꯆꯝꯄ꯭ꯔꯥ ꯍꯦꯛꯂꯨꯅꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯑꯁꯤꯗ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯕꯣ? ꯏꯇꯥꯁꯦ ꯀꯞꯅ ꯀꯞꯅ ꯀꯔꯤꯅꯣ ꯑꯃꯁꯨ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯨ ꯀꯞꯇꯨꯅ ꯂꯩꯔꯤꯕꯤ ꯃꯇꯥ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯇꯞꯅ ꯑꯁꯨꯝꯅ ꯍꯪꯂꯤ, ꯏꯇꯥ ꯂꯦꯝꯕꯤ, ꯅꯪꯗꯤ ꯆꯝꯄ꯭ꯔꯥ ꯍꯦꯛꯂꯨꯅꯦ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯒ ꯑꯩꯒꯤ ꯅꯥꯛꯇꯗꯤ ꯂꯥꯛꯇꯅ ꯁꯤꯗ ꯀꯞꯂꯒ ꯆꯝꯄ꯭ꯔꯥ ꯆꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯇꯁꯦꯡꯕꯁꯨ ꯂꯦꯝꯕꯤꯗꯨ ꯀꯞꯂꯗꯨꯅ ꯃꯇꯥ ꯂꯥꯏꯖꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯃꯥꯅ ꯍꯦꯛꯂꯛꯈꯤꯕ ꯆꯝꯄ꯭ꯔꯥ ꯑꯗꯨꯕꯨ ꯆꯥꯔꯤꯕꯅꯤ꯫ ꯂꯦꯝꯕꯤ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯃꯇꯥ ꯂꯥꯏꯖꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯇꯥ ꯂꯥꯏꯖ, ꯑꯩꯗꯣ ꯏꯇꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯌꯥꯗꯕꯩ ꯂꯥꯛꯇ꯭ꯔꯤꯕꯅꯤ꯫ ꯇꯨ, ꯑꯩꯒꯤ ꯆꯤꯟꯕꯥꯜꯁꯦ ꯇꯪꯕ ꯃꯈꯩ ꯄꯣꯝꯂꯤꯕꯁꯦ ꯎꯗ꯭ꯔꯣ? ꯍꯣꯏꯅꯦ, ꯁꯤꯗꯤ ꯐꯅ ꯐꯖꯅ ꯄꯣꯝꯂꯤꯕꯨ, ꯅꯠꯇꯦ, ꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯏꯇꯥ? ꯏꯇꯥ, ꯑꯩꯒꯤ ꯆꯤꯟꯕꯥꯜ ꯄꯣꯝꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯑꯩꯅ ꯆꯝꯄ꯭ꯔꯥꯗꯣ ꯂꯥꯝꯂꯒ ꯍꯦꯛꯂꯤꯉꯩ ꯃꯥꯏ ꯈꯨꯔꯥ ꯆꯥꯎꯕꯗꯣ ꯑꯗꯨꯅ ꯇꯤꯝꯄꯥꯛ ꯂꯩꯇꯨꯝꯅ ꯊꯥꯔꯛꯄꯗ ꯑꯩꯒꯤ ꯆꯤꯟꯕꯥꯜ ꯑꯁꯤꯗ ꯄꯥꯜꯂꯤꯅꯤꯅꯦ꯫ ꯑꯗꯨꯒꯤ ꯆꯤꯟꯕꯥꯜ ꯑꯁꯤ ꯄꯣꯝꯂꯤꯕ ꯑꯗꯨꯗ ꯇꯥ ꯕꯣꯌꯥꯏꯒꯤ ꯃꯃꯥꯡꯗ ꯎꯠꯄ ꯏꯀꯥꯏꯗꯅ ꯏꯇꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤꯗꯨ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯀꯞꯂꯤ꯫ ꯃꯇꯥꯅ ꯑꯗꯨꯝꯅ ꯀꯞꯄ ꯑꯗꯨꯗ ꯂꯥꯏꯖꯅ ꯊꯦꯝꯖꯤꯟꯕꯤꯔꯤ, ꯏꯇꯥ, ꯅꯪꯕꯨ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯟꯅ ꯌꯦꯡꯂꯒ ꯍꯦꯛꯄ ꯌꯥꯗ꯭ꯔꯣ? ꯁꯦ ꯀꯞꯂꯅꯨ, ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣꯕ꯫ ꯀꯨꯆꯨ ꯁꯦꯡꯗꯕ ꯃꯥꯏ ꯈꯨꯔꯥ ꯆꯥꯎꯕꯗꯣ ꯃꯥꯁꯨ ꯅꯨꯡꯉꯥꯏꯅꯤꯕ, ꯃꯥꯒꯤꯁꯨ ꯃꯆꯤꯟꯕꯥꯜ ꯑꯗꯨꯗ ꯂꯩꯇꯨꯝꯅ ꯊꯣꯝꯗꯠꯇꯣꯏꯅꯤ ꯃꯥ꯫ ꯍꯣꯏꯁꯦ ꯌꯥꯔꯤꯕ, ꯋꯥꯗꯨ ꯌꯥꯝ ꯉꯥꯡꯂꯅꯨ, ꯅꯆꯤꯟ ꯄꯣꯝꯂꯤꯕꯗꯣ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯅꯤꯕ꯫
ꯏꯇꯥ ꯉꯁꯤ ꯅꯨꯡꯗꯥꯡ ꯈꯨꯔꯥ ꯆꯥꯎꯕꯒꯤ ꯍꯤꯡꯈꯣꯜꯗ ꯍꯧꯕ ꯌꯦꯟꯗꯦꯝ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯂꯦꯟꯊꯠꯂꯨꯁꯤ ꯏꯇꯥ ꯅꯪꯒꯤ ꯅꯆꯤꯜ ꯄꯣꯝꯂꯤꯕꯗꯣ ꯍꯥꯟꯅꯃꯨꯛꯇ ꯍꯤꯗꯥꯛ ꯍꯥꯞꯂꯨꯈꯤꯁꯤ ꯌꯦꯟꯗꯦꯝꯗꯨꯗꯤ ꯍꯌꯦꯡ ꯂꯦꯜꯂꯁꯨ ꯌꯥꯏꯌꯦ ꯂꯦꯝꯕꯤꯁꯨ ꯃꯇꯥ ꯂꯥꯏꯖꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯌꯥꯗꯨꯅ ꯃꯌꯨꯝꯗ ꯄꯨꯟꯅ ꯍꯟꯃꯤꯟꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯕꯣꯌꯥꯏ ꯑꯃꯗꯤ ꯕꯨꯡꯇꯣꯟ ꯑꯅꯤꯗꯨ ꯕꯨꯡꯇꯣꯟꯒꯤ ꯌꯨꯝꯗ ꯄꯨꯟꯅ ꯂꯩꯔꯤ ꯑꯗꯨꯗ ꯕꯨꯡꯇꯣꯟꯒꯤ ꯃꯌꯥꯝꯕ ꯊꯣꯝꯕꯗꯨ ꯊꯣꯛꯂꯛꯂꯒ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯀꯔꯤꯅꯣ ꯕꯣꯌꯥꯏ ꯑꯩꯈꯣꯏ ꯕꯨꯡꯇꯣꯟꯒ ꯅꯈꯣꯏ ꯑꯅꯤꯕꯨ ꯉꯔꯥꯡ ꯀꯔꯤ ꯇꯧꯔꯨꯔꯒꯦ ꯅꯃꯥꯏ ꯅꯃꯤꯠꯀꯗꯨ ꯏꯄꯣꯝ ꯄꯣꯝꯂꯤꯕꯗꯨꯕꯨ ꯑꯩꯈꯣꯏ ꯕꯨꯡꯇꯣꯟꯗ ꯍꯪꯕꯁꯨ ꯀꯔꯤꯝꯇ ꯈꯨꯝꯗꯦ ꯇꯥꯆꯧ ꯍꯥꯏꯗꯣꯛꯄꯕꯨ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯕ ꯋꯥꯅꯤꯗ ꯑꯗꯨꯕꯨꯕ ꯀꯔꯝ ꯍꯥꯏꯅ ꯇꯧꯕꯗ ꯄꯣꯝꯂꯤꯕꯅꯣ ꯍꯥꯏꯌꯨꯕ ꯅꯪ ꯇꯥꯆꯧꯁꯨ ꯈꯪꯒꯦꯕ ꯇꯥꯆꯧ ꯉꯔꯥꯡꯁꯦ ꯃꯔꯨꯞ ꯕꯨꯡꯇꯣꯟ ꯑꯩꯈꯣꯏ ꯑꯅꯤ ꯅꯅꯥꯎ ꯅꯨꯄꯤꯒ ꯎꯅꯕ ꯆꯠꯂꯨꯕꯅꯤ ꯑꯗꯨꯗ ꯅꯅꯥꯎ ꯅꯨꯄꯤꯕꯨ ꯄꯥꯝꯖꯕ ꯃꯣꯏ ꯂꯩꯀꯥꯏꯗꯒꯤ ꯈꯣꯃꯩꯗꯨ ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯨꯞ ꯑꯍꯨꯝꯒ ꯇꯧꯔꯒ ꯍꯦꯛꯇ ꯐꯨꯊꯔꯛꯄꯅꯤꯃꯤ ꯑꯗꯨꯅꯅꯤ ꯅꯅꯥꯎ ꯑꯅꯤꯒꯤ ꯃꯥꯏꯁꯤꯡꯁꯤ ꯄꯣꯝꯂꯤꯕꯁꯦ ꯀꯔꯤꯅꯣꯅꯦ ꯅꯈꯣꯏ ꯑꯅꯤꯁꯨ ꯁꯨꯔꯤꯕ ꯑꯗꯨꯒ ꯃꯤꯅ ꯑꯗꯨꯛ ꯊꯤꯅ ꯐꯨꯍꯜꯂꯛꯂꯤꯕꯗꯨꯕꯣ ꯕꯨꯡꯇꯣꯟꯅ ꯇꯥꯆꯧ ꯃꯔꯨꯞ ꯕꯣꯌꯥꯏꯗꯤ ꯅꯥꯀꯜ ꯑꯃꯗ ꯂꯥꯏꯖꯒ unaꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯏꯊꯟꯗ ꯅꯥꯀꯜ ꯑꯃꯗ ꯐꯝꯗꯨꯅ ꯎꯏꯊꯔꯤꯉꯩ ꯃꯣꯏ ꯃꯔꯤꯗꯣ ꯆꯪꯂꯛꯂꯒ ꯑꯩꯒꯤ ꯆꯤꯟꯁꯦ ꯃꯣꯏ ꯑꯃꯅ ꯇꯥꯕꯦꯛꯇ ꯃꯦꯟꯁꯤꯜꯂꯒ ꯂꯦꯝꯍꯧꯔꯤꯕ ꯃꯣꯏ ꯑꯍꯨꯝꯗꯨꯅ ꯀꯥꯎꯕꯒ ꯊꯤꯟꯕꯒ ꯇꯧꯔꯛꯄꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯔꯨꯞ ꯕꯣꯌꯥꯏꯁꯨ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯔꯨꯞ ꯕꯣꯌꯥꯏꯁꯦ ꯑꯃꯨꯛ ꯐꯨꯈꯤꯕꯅꯤ ꯅꯈꯣꯏ ꯑꯅꯤꯗꯤ ꯈꯨꯠ ꯀꯔꯤꯁꯨ ꯍꯜꯍꯧꯗ꯭ꯔꯕ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯈꯨꯠ ꯍꯟꯕꯅꯣ ꯇꯥꯆꯧ ꯑꯩꯈꯣꯏ ꯃꯔꯤ ꯆꯪꯂꯒ ꯑꯃꯅ ꯑꯃꯨꯛ ꯊꯤꯟ ꯑꯃꯅ ꯑꯃꯨꯛ ꯀꯥꯎꯁꯤꯜꯂꯛꯇꯧꯕꯗ ꯈꯨꯠꯀ ꯍꯟꯕ ꯅꯪꯕ ꯅꯠꯇꯦꯗ ꯇꯥꯆꯧ ꯕꯣꯌꯥꯏꯅ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯃꯣꯏꯒꯤꯔꯣꯝꯗꯒ ꯆꯠꯆꯔꯔꯣꯏ ꯍꯟꯗꯛꯃꯨꯛꯇꯤ ꯊꯋꯥꯏ ꯑꯣꯏꯅ ꯃꯥꯡꯕ ꯁꯣꯏꯔꯣꯏ ꯍꯦꯔꯗ ꯕꯣꯌꯥꯏ ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧ ꯅꯪꯅ ꯆꯠꯇ꯭ꯔꯕꯗꯤ ꯂꯥꯏꯖꯗꯨ ꯃꯥꯒꯤ ꯈꯣꯃꯩ ꯍꯩꯕ ꯁꯟ ꯍꯨꯔꯥꯟꯕ ꯃꯥꯟꯕꯗꯨꯅ ꯑꯗꯨꯝ ꯂꯧꯈꯤꯕ ꯇꯥꯕꯅꯤꯅꯦ ꯃꯤꯅ ꯂꯧꯈꯤꯗ꯭ꯔꯤꯉꯩ ꯏꯅꯥꯎꯅ ꯍꯥꯟꯅ ꯂꯧꯍꯧꯔꯣ ꯁꯤꯗ ꯂꯩ ꯕꯣꯌꯥꯏ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯝꯕꯁꯨ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯕꯣꯌꯥꯏꯁꯨ ꯊꯣꯝꯕꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨꯗ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏꯒꯨꯝꯂꯗꯅ ꯀꯔꯤꯒꯨꯝꯕ ꯂꯥꯏꯖꯗꯣ ꯃꯥꯏ ꯈꯣꯃꯩꯗꯨꯅ ꯂꯧꯈ꯭ꯔꯗꯤ ꯑꯩꯁꯦ ꯕꯣꯔꯥ ꯁꯦꯒꯥꯏꯕ ꯑꯃ ꯄꯥꯏꯔꯒ ꯂꯝꯕꯤꯗ ꯆꯠꯄ ꯁꯣꯏꯔꯣꯏ ꯑꯗꯨꯅ ꯂꯥꯏꯖꯗꯣ ꯈꯔ ꯊꯨꯅ ꯆꯦꯜꯍꯧꯗꯕ ꯌꯥꯗꯦ ꯑꯗꯨꯗ ꯕꯨꯡꯇꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯕꯣꯌꯥꯏ ꯅꯪꯅ ꯂꯥꯏꯖꯗꯨ ꯆꯦꯜꯂꯗꯤ ꯈꯣꯃꯩꯅ ꯂꯥꯏꯖ ꯐꯪꯍꯧꯗ꯭ꯔꯦꯅ ꯂꯦꯝꯕꯤꯗꯣ ꯑꯃꯨꯛ ꯂꯧꯈ꯭ꯔꯗꯤ ꯑꯩ ꯑꯃꯨꯛ ꯕꯣꯔꯥꯗꯣ ꯄꯥꯏꯔꯒ ꯂꯝꯕꯤꯗ ꯆꯠꯅꯤꯌꯦ ꯀꯩꯗꯧꯕꯒꯤ ꯈꯣꯃꯩꯅ ꯂꯧꯍꯟꯗꯣꯏꯅꯣ ꯑꯩꯅ ꯂꯥꯏꯖ ꯆꯦꯟꯕ ꯅꯨꯃꯤꯠꯇ ꯂꯦꯝꯕꯤꯗꯨꯁꯨ ꯃꯔꯨꯞꯅ ꯆꯦꯜꯂꯗꯧꯅꯤ ꯍꯦꯔ ꯃꯔꯨꯞ ꯃꯗꯨ ꯌꯥꯔꯣꯏꯗ ꯂꯦꯝꯕꯤꯗꯣ ꯑꯩꯒ ꯅꯨꯡꯁꯤꯅꯕꯁꯨ ꯅꯠꯇꯦ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯤꯌꯣꯅ ꯄꯥꯎ ꯆꯦꯟꯈꯤꯕꯗ ꯃꯉꯥꯏꯔꯦ ꯀꯣꯏ ꯐꯥꯎ ꯀꯣꯏꯅꯗ꯭ꯔꯤꯉꯩ ꯀꯃꯥꯏꯅ ꯆꯦꯟꯗꯣꯏꯅꯣ ꯃꯔꯨꯞ ꯑꯗꯨꯒꯤꯗꯤ ꯀꯔꯤꯃꯨꯛ ꯈꯜꯂꯨꯅꯨꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯉꯒ ꯊꯦꯝꯕꯗ ꯂꯦꯝꯕꯤꯗꯣ ꯃꯔꯥꯏꯅ ꯌꯥꯖꯅꯤ ꯀꯩꯗꯧꯔꯒꯦ ꯃꯥꯒꯤ ꯃꯔꯨꯞ ꯕꯣꯌꯥꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯨꯡꯇꯣꯟꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ ꯀꯣꯏ ꯐꯥꯎ ꯀꯣꯏꯅꯗ꯭ꯔꯤꯉꯩ ꯂꯦꯝꯕꯤꯗꯣ ꯑꯩꯅ ꯆꯦꯟꯕ ꯇꯥꯔꯦꯕꯀꯣ ꯏꯁꯥꯒꯁꯦ ꯍꯔꯥꯎꯃꯟꯗꯅ ꯀꯩꯅꯣꯝ ꯇꯧꯔꯤꯗ ꯑꯩ ꯕꯨꯡꯇꯣꯟꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯕꯣꯌꯥꯏ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯃꯔꯨꯞ ꯕꯨꯡꯇꯣꯟꯁꯦ ꯅꯨꯄꯤ ꯆꯦꯟꯗꯧꯔꯦꯅ ꯍꯔꯥꯎꯕꯤꯒ ꯇꯧꯔꯤꯁꯦ ꯌꯦꯡꯕꯅꯦ ꯑꯗꯣ ꯃꯔꯨꯞ ꯕꯣꯌꯥꯏ ꯃꯣꯏ ꯂꯩꯀꯥꯏꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯆꯪꯉꯨꯔꯗꯤ ꯃꯥꯏ ꯈꯣꯃꯩ ꯍꯩꯕ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕꯗꯣ ꯑꯃꯨꯛ ꯊꯦꯡꯅꯔꯗꯤ ꯑꯩꯈꯣꯏꯅꯤ ꯀꯦꯟ ꯅꯥꯇꯩ ꯆꯥꯔꯣꯏ ꯀꯃꯥꯏ ꯀꯧꯊꯣꯛꯑꯒ ꯆꯦꯟꯗꯣꯏꯅꯣ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯋꯥꯔꯣꯏ ꯂꯥꯏꯖꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯅꯤ ꯑꯃ ꯑꯩꯈꯣꯏ ꯁꯤꯗ ꯉꯥ ꯌꯣꯟꯕ ꯂꯥꯛꯄꯗꯣ ꯃꯉꯣꯟꯗ ꯍꯦꯛꯇ ꯄꯥꯎ ꯆꯦꯟꯈ꯭ꯔꯁꯤ ꯃꯗꯨꯅ ꯐꯔꯅꯤ ꯆꯠꯁꯤ ꯉꯥꯌꯣꯟꯕꯤ ꯏꯅꯦꯗꯨꯒ ꯍꯥꯟꯅ ꯎꯅꯔꯨꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯨꯡꯇꯣꯟ ꯑꯃꯗꯤ ꯕꯣꯌꯥꯏ ꯑꯅꯤꯗꯨ ꯉꯥꯌꯣꯟꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯥꯏꯖꯒ ꯂꯦꯝꯕꯤꯒꯗꯨ ꯑꯃꯨꯛꯇ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯤ ꯎꯅꯕꯒꯤ ꯅꯨꯃꯤꯠ ꯃꯐꯝ ꯃꯇꯝꯁꯨ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯉꯥꯌꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯕꯣꯌꯥꯏ ꯍꯣꯏꯅ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯛꯄ ꯑꯗꯨꯕꯨ ꯂꯥꯏꯖ ꯑꯃꯗꯤ ꯂꯦꯝꯕꯤ ꯑꯅꯤꯗ ꯍꯥꯏꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯨ ꯂꯣꯏꯈꯤꯗꯨꯅ ꯅꯨꯡꯗꯥꯡ ꯑꯣꯏꯔꯛꯂꯝꯃꯤ ꯅꯨꯡꯗꯥꯡꯒꯤ ꯃꯤ ꯄꯨꯝꯕ ꯇꯨꯝꯅ ꯍꯤꯞꯅꯕ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖ ꯑꯃꯗꯤ ꯂꯦꯝꯕꯤ ꯑꯅꯤꯗꯨ ꯀꯤꯕ ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯈꯩ ꯆꯥꯎꯕꯒꯤ ꯍꯤꯡꯈꯣꯜ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯌꯦꯟꯗ꯭ꯔꯦꯝ ꯂꯦꯟꯗꯧꯒꯤ ꯇꯧꯔꯤ ꯂꯦꯝꯕꯤꯅ ꯏꯇꯥ ꯂꯥꯏꯖ ꯌꯦꯟꯗꯦꯝꯁꯦ ꯑꯃꯠꯇ ꯈꯥꯛꯇꯅ ꯂꯣꯏꯅ ꯂꯦꯟꯊꯠꯂꯝꯁꯤꯀꯣ ꯑꯗꯨꯒ ꯆꯝꯄ꯭ꯔꯥꯁꯤꯁꯨ ꯂꯣꯏꯅ ꯍꯦꯛꯇꯠꯂꯝꯁꯤ ꯂꯥꯏꯖꯅ ꯍꯣꯏꯁꯦ ꯏꯇꯥꯅ ꯂꯣꯏꯅ ꯂꯦꯟꯊꯠꯁꯤ ꯍꯥꯏꯕꯗꯨ ꯂꯦꯟꯕ ꯍꯧꯔꯁꯤ ꯏꯇꯥꯅ ꯁ꯭ꯋꯥꯏꯒꯤꯁꯦ ꯂꯦꯟꯕ ꯍꯧꯔꯣ ꯑꯗꯨꯒ ꯑꯩꯅ ꯑꯁ꯭ꯋꯥꯏꯗ ꯂꯦꯟꯕ ꯍꯧꯔꯛꯂꯒꯦ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯇꯥ ꯑꯅꯤꯗꯨ ꯅꯥꯀꯜ ꯅꯥꯀꯜ ꯂꯩꯅꯗꯨꯅ ꯌꯦꯟꯗ꯭ꯔꯦꯝ ꯑꯗꯨꯕꯨ ꯂꯦꯟꯕ ꯍꯧꯋꯤ ꯂꯦꯝꯕꯤ ꯃꯥꯗꯤ ꯉꯁꯥꯏ ꯆꯥꯎꯕꯅ ꯂꯩꯇꯨꯝꯅ ꯊꯥꯔꯛꯈꯤꯕ ꯑꯗꯨꯅ ꯃꯆꯤꯜꯗ ꯀꯔꯤ ꯀꯔꯤꯅꯣ ꯉꯥꯡꯗꯨꯅ ꯂꯦꯜꯂꯤ ꯌꯦꯟꯗ꯭ꯔꯦꯝꯁꯦ ꯂꯣꯏꯅ ꯂꯦꯟꯊꯠꯀꯦ ꯈꯪꯅꯤꯕ ꯑꯃꯠꯇ ꯐꯥꯎꯕ ꯈꯛꯂꯝꯂꯣꯏꯕ ꯌꯦꯟꯗ꯭ꯔꯦꯝꯁꯤꯡꯁꯤ ꯎꯔꯒ ꯈꯨꯔꯥ ꯆꯥꯎꯕ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣꯕꯅꯣ ꯂꯦꯝꯕꯤꯗꯣ ꯉꯥꯡꯗꯅ ꯌꯦꯟꯗ꯭ꯔꯦꯝ ꯂꯦꯜꯂꯤꯕ ꯑꯗꯨꯗ ꯏꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯤ
ꯆꯥꯎꯕꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨꯗꯨ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯊꯣꯏꯅꯨ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯄꯥꯟꯗ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯋꯥ ꯉꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ ꯌꯦꯟꯗ꯭ꯔꯦꯝ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯤꯕꯗꯨ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅꯨꯅꯁꯨ ꯎꯔꯤ ꯊꯣꯏꯅꯨꯗꯨ ꯌꯦꯟꯗ꯭ꯔꯦꯝ ꯃꯔꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯊꯣꯏꯅꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯔꯤꯕꯤ ꯂꯥꯏꯖꯅꯁꯨ ꯊꯣꯏꯅꯨꯕꯨ ꯎꯔꯤ ꯑꯗꯨꯕꯨ ꯂꯦꯝꯕꯤꯅꯗꯤ ꯎꯔꯝꯗꯦ ꯂꯥꯏꯖꯗꯨ ꯃꯇꯥ ꯂꯦꯝꯕꯤꯗ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯇꯥ ꯏꯅꯦ ꯊꯣꯏꯅꯨ ꯊꯣꯛꯂꯛꯏ ꯆꯠꯍꯧꯔꯁꯤ ꯏꯇꯥ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯗꯕ꯭ꯔꯣ ꯂꯦꯝꯕꯤ ꯃꯥꯗꯤ ꯃꯇꯥ ꯂꯥꯏꯖꯅ ꯃꯥꯕꯨ ꯀꯧꯔꯤꯕꯗꯨ ꯇꯥꯗꯕ ꯃꯈꯩ ꯌꯦꯟꯗ꯭ꯔꯦꯝ ꯑꯗꯨꯃꯛ ꯂꯦꯟꯗꯨꯅ ꯂꯩꯔꯤ ꯂꯥꯏꯖꯅ ꯃꯇꯥꯕꯨ ꯀꯧꯕ ꯑꯗꯨ ꯊꯣꯏꯅꯨꯅꯗꯤ ꯍꯥꯏꯐꯦꯠ ꯇꯥꯍꯧꯏ ꯍꯩꯁ ꯌꯦꯟꯗ꯭ꯔꯦꯝ ꯂꯦꯜꯂꯤꯕꯁꯤ ꯑꯃꯠꯇꯒ ꯅꯠꯇꯦꯅꯦ ꯃꯣꯏ ꯑꯅꯤ ꯁꯨꯕꯒꯨꯝ ꯇꯧ ꯃꯁꯤꯗꯤ ꯑꯩ ꯆꯪꯁꯤꯜꯂꯒ ꯑꯃꯁꯦ ꯍꯦꯛꯇ ꯐꯥꯔꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯗꯨ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯀꯨꯜꯂꯒ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯦꯝꯕꯤꯒꯤ ꯂꯦꯡꯖꯨꯝꯗ ꯈꯨꯠꯅ ꯇꯥ ꯄꯥꯏꯔꯛꯏ ꯂꯦꯝꯕꯤ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯛꯂꯤꯕꯗꯨ ꯃꯇꯥ ꯂꯥꯏꯖ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯌꯦꯟꯗ꯭ꯔꯦꯝ ꯂꯦꯜꯂꯨꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯃꯨꯛ ꯁꯣꯝꯗ ꯆꯪꯂꯛꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯅꯪꯕꯨ ꯑꯁꯣꯝ ꯅꯥꯀꯜꯁꯦ ꯂꯦꯟꯕ ꯂꯣꯏꯔꯝꯂꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯗ ꯊꯣꯏꯅꯨꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩ ꯅꯪꯅ ꯑꯩꯒꯤ ꯌꯦꯟꯗ꯭ꯔꯦꯝꯁꯦ ꯂꯣꯏꯅ ꯂꯦꯟꯊꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯇꯥ ꯂꯥꯏꯖꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯕꯅ ꯂꯦꯝꯕꯤꯁꯨ ꯄꯥꯈꯠꯄ ꯍꯧꯔꯛꯂꯝꯃꯤ ꯇꯧꯅꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯅꯥꯀꯜꯗ ꯂꯩꯔꯤꯕꯤ ꯂꯥꯏꯖꯗꯤ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ ꯑꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯇꯥ ꯂꯦꯝꯕꯤꯁꯦ ꯁꯣꯏꯗ꯭ꯔꯗꯅ ꯂꯣꯏꯅ ꯏꯆꯣꯞ ꯆꯣꯞꯅꯕ ꯇꯥꯔꯤ ꯇꯧꯔꯤꯁꯦ ꯂꯦꯝꯕꯤꯁꯨ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯖꯔꯤ ꯉꯁꯤꯗꯤ ꯂꯦꯝꯕꯤ ꯑꯩ ꯂꯣꯏꯔꯕꯀꯣ ꯑꯍꯤꯡꯗ ꯃꯤꯒꯤ ꯌꯦꯟꯗ꯭ꯔꯦꯝ ꯂꯦꯜꯂꯝꯃꯦꯅ ꯍꯌꯦꯡꯗꯤ ꯂꯩꯀꯥꯏ ꯆꯔꯥ ꯁꯟꯕ ꯇꯥꯔꯕ ꯑꯣ ꯑꯍꯤꯡꯗ ꯌꯦꯟꯗ꯭ꯔꯦꯝ ꯂꯦꯟꯕꯤ ꯂꯩꯁꯥꯕꯤꯒꯤ ꯃꯤꯡꯊꯣꯜ ꯐꯪꯂꯗꯕꯀꯣ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯅꯨꯅ ꯂꯦꯝꯕꯤꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏ ꯌꯦꯟꯗ꯭ꯔꯦꯝ ꯂꯦꯟꯕꯤ ꯅꯃꯥꯏꯗꯣ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯣ ꯅꯁꯛꯇꯣ ꯌꯦꯡꯒꯦ ꯇꯜꯂꯦ ꯑꯩ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯄ ꯉꯝꯃꯣꯏ ꯏꯁ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯄ ꯉꯝꯃꯣꯏ ꯀꯥꯏ ꯌꯥꯝ ꯊꯨꯅ ꯅꯃꯥꯏꯗꯣ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯧ ꯅꯃꯥꯏ ꯑꯣꯟꯁꯤꯜꯂꯧ ꯌꯥꯗ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯇꯥꯅꯕ ꯍꯦꯛꯇ ꯂꯥꯎꯒꯗꯕꯅꯤ ꯈꯪꯉꯨ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯒꯅꯤꯒ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯂꯦꯝꯕꯤꯗꯨ ꯂꯋꯥꯏ ꯂꯨꯇꯣꯟ ꯆꯥꯠꯈ꯭ꯔꯦ ꯂꯦꯝꯕꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯂꯂ ꯇꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯣꯟꯁꯤꯜꯂꯛꯂꯒꯦ ꯂꯩꯀꯥꯏ ꯇꯥꯅꯕꯗꯤ ꯂꯥꯎꯒꯅꯨ ꯑꯩ ꯑꯣꯟꯁꯤꯜꯂꯛꯑꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤꯗꯨ ꯊꯣꯏꯅꯨꯗ ꯃꯃꯥꯏ ꯑꯗꯨ ꯌꯥꯝ ꯇꯟꯅ ꯇꯟꯅ ꯂꯩꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯂꯦꯝꯕꯤꯒꯤ ꯃꯆꯜꯒꯤ ꯏꯄꯣꯝ ꯄꯣꯝꯕꯈꯩ ꯂꯩꯔꯝꯕ ꯃꯁꯛ ꯑꯗꯨ ꯎꯔꯒ ꯊꯣꯏꯅꯨ ꯀꯤꯔꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯍꯣꯏ ꯃꯥ ꯚꯨꯠ ꯚꯨꯠ ꯊꯣꯛꯑꯦ ꯍꯣ ꯅꯨꯄꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯒꯟꯕꯤꯌꯣ ꯌꯦꯟꯗ꯭ꯔꯦꯝ ꯃꯔꯛꯇ ꯚꯨꯠ ꯂꯩꯔꯦ ꯊꯣꯏꯅꯨꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯂꯥꯏꯖꯁꯨ ꯐꯠ ꯆꯪꯁꯤꯜꯂꯛꯂꯒ ꯌꯦꯟꯗ꯭ꯔꯦꯝ ꯃꯀꯥ ꯑꯃ ꯄꯥꯏꯈꯠꯂꯒ ꯊꯣꯏꯅꯨꯒꯤ ꯃꯌꯥ ꯃꯅꯨꯡꯗ ꯒꯤꯠ ꯅꯝꯁꯤꯜꯂꯤ ꯑꯗꯨꯒ ꯃꯇꯥ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯏꯪꯈꯣꯜ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯊꯣꯏꯅꯨꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯈꯨꯔꯥ ꯆꯥꯎꯕꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯆꯥꯎꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯀꯩꯗꯧꯔꯤ ꯅꯨꯄꯤ ꯅꯪꯅ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯌꯦꯟꯗ꯭ꯔꯦꯝ ꯃꯔꯛ ꯑꯁꯤꯗ ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯔꯛꯂꯤꯕꯁꯤꯕꯣ ꯅꯨꯄꯥ ꯑꯩꯅ ꯇꯨꯝꯂꯤꯉꯩ ꯃꯄꯥꯟꯗ ꯃꯤ ꯋꯥ ꯉꯥꯡꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯌꯦꯟꯗ꯭ꯔꯦꯝ ꯃꯔꯛꯇ ꯅꯨꯄꯤ ꯑꯃꯅ ꯌꯦꯟꯗ꯭ꯔꯦꯝ ꯂꯦꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗ ꯑꯩꯗꯤ ꯐꯥꯒꯦ ꯍꯥꯏꯅ ꯆꯪꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯆꯥꯎꯕꯅ ꯐꯠ ꯍꯪꯖꯤꯜꯂꯛꯏ ꯑꯗꯨꯒꯗꯤ ꯀꯩꯗꯧꯔꯕ ꯍꯥ ꯅꯨꯄꯤ ꯁꯠ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ ꯍꯥꯏꯒꯦ ꯃꯤ ꯑꯩꯅ ꯁꯣꯝꯗ ꯀꯤꯗꯅ ꯋꯥ ꯐꯥꯎꯕ ꯐꯖꯅ ꯉꯥꯡꯕ ꯉꯝꯗ꯭ꯔꯤꯀꯥꯟ ꯑꯗꯨ ꯌꯥꯝ ꯉꯥꯏ ꯉꯝꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯣꯏꯁꯤ ꯅꯪꯒꯤ ꯋꯥꯗꯣ ꯂꯣꯏꯅꯕ ꯑꯃꯨꯛꯇ ꯍꯥꯏꯔꯣ ꯑꯗꯨꯒꯗꯤ ꯅꯨꯄꯥ ꯍꯧꯖꯤꯛꯁꯤꯗ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯌꯦꯟꯗ꯭ꯔꯦꯝ ꯂꯦꯜꯂꯝꯂꯤꯕꯗꯣ ꯃꯆꯜꯒꯁꯤ ꯏꯄꯣꯝ ꯄꯣꯝꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯤꯠꯀꯗꯣ ꯏꯔꯪ ꯂꯪꯂꯒ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯆꯥꯗꯕ ꯌꯦꯡꯉꯝꯂꯤꯅꯦ ꯍꯥꯏꯕ ꯅꯨꯄꯤ ꯅꯪꯅ ꯕꯨꯠꯅꯦ ꯍꯥꯏꯔꯤꯕ ꯑꯗꯨꯅꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯝꯗꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯑꯩꯅ ꯀꯤꯗꯅ ꯂꯩꯔꯤꯉꯩꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯕꯨꯠ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯊꯣꯛꯂꯛꯂꯒ ꯑꯩꯒꯤ ꯏꯌꯥ ꯃꯅꯨꯡ ꯑꯁꯤꯗ ꯌꯦꯟꯗ꯭ꯔꯦꯝ ꯅꯝꯁꯤꯜꯂꯝꯂꯒ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ ꯅꯨꯄꯤ ꯅꯪꯕꯨ ꯆꯪꯁꯤꯟꯗ꯭ꯔꯤꯉꯩ ꯑꯗꯨꯗ ꯑꯩ ꯍꯥꯟꯅ ꯍꯧꯗꯣꯛꯂꯝꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯕ ꯑꯩꯗꯤ ꯌꯦꯟꯗ꯭ꯔꯦꯝ ꯂꯦꯜꯂꯤꯕꯗꯣ ꯕꯨꯠ ꯑꯣꯏꯔꯝꯅꯤꯗꯤ ꯀꯅꯥꯅ ꯈꯪꯅꯤ ꯍꯨꯔꯥꯟꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯐꯥꯒꯦꯅ ꯆꯪꯂꯨꯕꯅꯦ ꯍꯥꯏ ꯅꯨꯄꯤ ꯕꯨꯠꯅꯕꯨ ꯌꯦꯟꯗ꯭ꯔꯦꯝ ꯂꯦꯟꯒꯗ꯭ꯔꯣ ꯕꯨꯠ ꯅꯠꯇꯦꯅꯦꯍꯦ ꯃꯤꯅꯤꯅꯦ ꯌꯦꯟꯗ꯭ꯔꯦꯝ ꯂꯦꯜꯂꯤꯕꯗꯣ ꯅꯪꯅ ꯀꯤꯒꯟꯕꯗꯨꯗ ꯕꯨꯠ ꯑꯣꯏꯔꯕꯣꯏ ꯈꯟꯖꯕꯅꯤꯅꯦ ꯑꯁꯣꯝꯗꯅ ꯂꯥꯏꯖ ꯑꯃꯗꯤ ꯂꯦꯝꯕꯤ ꯑꯅꯤꯁꯨ ꯆꯦꯜꯂꯛꯄꯗ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯤ
ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯅꯤ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯊꯥꯈꯤꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯕꯅ ꯁꯟꯙꯤꯌꯥ ꯆꯪꯕ ꯃꯇꯝ ꯑꯗꯨꯗ ꯕꯣꯌꯥꯏ ꯑꯃꯗꯤ ꯕꯨꯡꯇꯣꯟ ꯑꯅꯤꯗꯨ ꯂꯥꯏꯖꯒ ꯂꯦꯝꯕꯤꯒꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯂꯥꯏꯖ ꯑꯃꯗꯤ ꯂꯦꯝꯕꯤ ꯑꯅꯤꯁꯨ ꯎꯅꯁꯤ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯈꯣꯃꯩꯁꯨ ꯂꯥꯏꯖꯕꯨ ꯐꯥꯗꯨꯅ ꯆꯦꯜꯂꯒꯦ ꯍꯥꯏꯗꯨꯅ ꯁꯤꯡꯂꯒ ꯂꯩꯈꯤꯕ ꯑꯣꯏꯔꯝꯃꯤ ꯃꯇꯥꯡ ꯆꯥꯅ ꯂꯥꯏꯖ ꯑꯃꯗꯤ ꯂꯦꯝꯕꯤ ꯑꯅꯤꯅ ꯆꯠꯈꯤꯕꯗꯨ ꯈꯣꯃꯩꯒꯤ ꯃꯔꯨꯞ ꯑꯃꯨꯅ ꯍꯦꯛ ꯎꯔꯝꯃꯤ ꯑꯃꯨꯅ ꯃꯔꯨꯞ ꯈꯣꯃꯩ ꯂꯥꯏꯖꯒ ꯂꯦꯝꯕꯤꯒꯁꯦ ꯑꯁꯣꯝꯗ ꯆꯠꯈ꯭ꯔꯦ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯑꯁꯤꯗ ꯃꯔꯨꯞꯀꯤ ꯂꯥꯏꯖꯁꯦ ꯐꯥꯎꯔꯁꯤꯗꯣ ꯃꯔꯨꯞꯁꯦ ꯉꯁꯤꯗꯤ ꯂꯥꯏꯖꯁꯦ ꯅꯝꯗꯅ ꯐꯥꯔꯒ ꯑꯩꯅ ꯆꯦꯟꯗꯕ ꯌꯥꯗꯦ ꯆꯠꯁꯤ ꯂꯥꯏꯖꯕꯨ ꯐꯥꯔꯨꯔꯁꯤ ꯈꯣꯃꯩꯅ ꯃꯀꯣꯛ ꯆꯤꯡꯂꯒ ꯃꯥꯒꯤ ꯃꯔꯨꯞ ꯈꯔꯒ ꯂꯥꯛꯂꯤꯕꯗꯨ ꯂꯥꯏꯖ ꯑꯃꯗꯤ ꯂꯦꯝꯕꯤ ꯑꯅꯤꯅꯁꯨ ꯎꯔꯝꯃꯤ ꯂꯥꯏꯖꯅ ꯏꯇꯥ ꯂꯦꯝꯕꯤ ꯃꯁꯤꯒꯤ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕ ꯈꯣꯃꯩꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯂꯦ ꯈꯔ ꯊꯨꯅ ꯆꯠꯍꯧꯔꯁꯤ ꯀꯨꯆꯨ ꯁꯦꯡꯗꯕ ꯃꯁꯛ ꯊꯤꯕ ꯅꯨꯄꯥꯁꯤꯅ ꯉꯧꯔꯣꯛ ꯉꯧꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯇꯥ ꯅꯪꯒꯤ ꯋꯥꯗꯨ ꯀꯣꯟꯅ ꯉꯥꯡꯂꯨ ꯈꯔ ꯌꯥꯝꯅ ꯆꯠꯁꯤ ꯍꯥꯏꯕ ꯇꯥ ꯈꯣꯃꯩꯁꯦ ꯅꯍꯥꯟꯃꯨꯛꯁꯨ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯂꯒ ꯑꯩꯕꯨ ꯐꯥꯗꯨꯅ ꯂꯧꯒꯅꯤꯅ ꯍꯥꯏꯔꯝꯕꯅꯦ ꯍꯥꯏꯕ ꯇꯥ ꯈꯣꯃꯩꯁꯦ ꯏꯇꯥꯅ ꯑꯗꯨꯛ ꯊꯤꯅ ꯊꯤꯅ ꯆꯩ ꯉꯥꯡꯕꯗꯣ ꯏꯀꯥꯏꯕꯒ ꯀꯔꯤꯝꯇ ꯍꯦꯛ ꯈꯪꯗꯦ ꯍꯥꯏꯕ ꯃꯁꯛ ꯐꯪꯉꯤ ꯊꯤꯖꯤꯜꯂꯤ ꯃꯃꯥꯏ ꯐꯪꯉꯤ ꯍꯥꯏꯖꯤꯟꯈꯩ ꯊꯥꯔꯤ ꯏꯀꯥꯏꯕꯁꯦ ꯃꯉꯣꯟꯗ ꯃꯥꯏꯊꯤꯔꯕ ꯖꯥꯠꯅꯤꯗ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕ ꯈꯣꯃꯩꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯈꯣꯃꯩ ꯉꯁꯤ ꯃꯔꯨꯞꯅ ꯂꯥꯏꯖꯁꯦ ꯐꯥꯗꯨꯅ ꯆꯦꯜꯂꯗꯤ ꯃꯥꯒꯤ ꯃꯇꯥ ꯂꯦꯝꯕꯤꯁꯤꯁꯨ ꯃꯊꯟꯇ ꯊꯅꯝꯕ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯑꯣꯏꯅ ꯆꯦꯜꯂꯒꯦ ꯑꯃꯨꯗꯨ ꯃꯁꯛꯇꯨꯒ ꯉꯥꯡꯊꯣꯔꯛꯂꯤꯗꯨꯒ ꯌꯥꯝꯅ ꯆꯥꯟꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯈꯣꯃꯩꯅ ꯃꯨꯏꯊꯤ ꯍꯥꯏꯔꯤꯕ ꯑꯗꯨꯗꯒꯤ ꯑꯃꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯨꯕ ꯊꯤꯕ ꯍꯦꯜꯂꯤꯕꯅꯤ ꯑꯃꯨꯒ ꯂꯦꯝꯕꯤꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯃꯩꯇꯥꯜꯒ ꯁꯪꯒꯣꯝꯒꯗꯨ ꯃꯉꯥꯏ ꯃꯔꯨꯞ ꯑꯃꯨ ꯅꯪꯁꯨ ꯑꯣꯏꯖꯕ ꯊꯤꯕꯗꯤ ꯌꯥꯝꯅ ꯍꯩꯒꯠꯂꯛꯂꯦꯀꯣ ꯃꯔꯨꯞꯅꯕꯨ ꯄꯥꯝꯂꯕꯗꯤ ꯂꯦꯝꯕꯤꯁꯦ ꯃꯔꯨꯞꯅ ꯑꯗꯨꯝ ꯄꯨꯖꯀꯣ ꯃꯔꯨꯞꯀ ꯇꯤꯟꯅꯕꯗꯒꯤ ꯈꯔ ꯑꯗꯨꯝ ꯍꯩꯔꯕꯅꯤ ꯈꯣꯃꯩ ꯍꯣꯏꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯂꯥꯏꯖꯅ ꯃꯇꯥ ꯂꯦꯝꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯂꯦꯝꯕꯤ ꯃꯇꯥꯡꯁꯤ ꯌꯧꯔꯗꯤ ꯆꯠꯄꯅ ꯀꯥꯟꯅꯔꯔꯣꯏ ꯀꯟꯅ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯁꯤ ꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯕ ꯍꯧꯏ ꯈꯣꯃꯩ ꯍꯣꯏꯁꯨ ꯇꯥꯟꯅꯔꯛꯏ ꯈꯔ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯅꯤꯅ ꯃꯥꯡꯗ ꯆꯦꯜꯂꯒ ꯅꯨꯄꯥ ꯈꯔꯅ ꯃꯇꯨꯡꯗ ꯇꯥꯜꯂꯛꯂꯤꯕꯗꯨ ꯕꯣꯌꯥꯏ ꯑꯃꯗꯤ ꯕꯨꯡꯇꯣꯟ ꯑꯅꯤꯅ ꯎꯔꯝꯃꯤ ꯕꯣꯌꯥꯏꯅ ꯃꯔꯨꯞ ꯕꯨꯡꯇꯣꯟ ꯑꯁꯤꯗ ꯆꯦꯜꯂꯛꯂꯤꯕꯁꯤꯗꯤ ꯂꯥꯏꯖꯒ ꯂꯦꯝꯕꯤꯒꯅꯤꯅ ꯕꯨꯡꯇꯣꯟꯅ ꯃꯣꯏꯒꯤ ꯇꯨꯡꯗ ꯇꯥꯜꯂꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯐꯨꯔꯛꯈꯤꯕ ꯈꯣꯃꯩꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅꯤꯅꯦ ꯍꯥꯏꯅ ꯂꯥꯏꯖ ꯑꯃꯗꯤ ꯂꯦꯝꯕꯤ ꯑꯅꯤꯁꯨ ꯕꯣꯌꯥꯏ ꯍꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯕꯣꯌꯥꯏꯅ ꯃꯔꯨꯞ ꯕꯨꯡꯇꯣꯟ ꯃꯔꯨꯞꯅ ꯂꯦꯝꯕꯤꯁꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯆꯦꯜꯂꯣ ꯑꯗꯨꯒ ꯑꯩꯅ ꯂꯥꯏꯖꯁꯦ ꯁꯝꯗꯨꯅ ꯆꯦꯜꯂꯛꯂꯒꯦ ꯕꯨꯡꯇꯣꯟꯁꯨ ꯃꯥꯅ ꯅꯨꯡꯁꯤꯖꯕꯤ ꯂꯦꯝꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯂꯦꯝꯕꯤꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯦꯟꯈꯤ ꯕꯣꯌꯥꯏꯒ ꯂꯥꯏꯖꯒꯁꯨ ꯆꯦꯟꯕ ꯍꯧꯏ ꯂꯥꯏꯖ ꯑꯃꯗꯤ ꯂꯦꯝꯕꯤ ꯑꯅꯤꯅ ꯅꯨꯄꯥ ꯑꯃꯃꯝꯒ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯆꯦꯟꯈꯤꯕꯗꯨ ꯎꯔꯒ ꯈꯣꯃꯩ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯃꯔꯨꯞ ꯑꯃꯣ ꯑꯩꯒꯤ ꯂꯥꯏꯖꯁꯦ ꯃꯥꯒꯤ ꯑꯁꯦꯡꯕ ꯅꯨꯄꯥꯅ ꯄꯨꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯑꯣ ꯑꯩꯈꯣꯏꯅ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯉꯁꯥꯏꯗꯒꯤ ꯇꯥꯟꯅꯔꯛꯂꯤꯕꯁꯤꯗꯤ ꯃꯣꯏ ꯑꯅꯤꯕꯨ ꯊꯤꯟꯗꯣꯛꯄꯤꯔꯛꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯈ꯭ꯔꯦ ꯑꯩꯅꯗꯤ ꯉꯁꯤ ꯂꯦꯝꯕꯤꯁꯦ ꯐꯥꯔꯒ ꯆꯦꯜꯂꯅꯤ ꯍꯥꯏꯅ ꯋꯥꯈꯜꯒ ꯁꯥꯒꯠꯆꯔꯨꯕ ꯑꯗꯨꯒꯗꯤ ꯑꯔꯦꯝꯕꯗ ꯇꯥꯍꯧꯔꯕꯀꯣ ꯑꯩꯁꯦ ꯅꯨꯄꯤ ꯊꯤꯕ ꯈꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯣꯃꯩ ꯑꯃꯗꯤ ꯑꯃꯨ ꯑꯅꯤꯗꯨ ꯅꯤꯡꯉꯝꯗꯅ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯍꯥꯡꯂꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯥꯡꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯂꯥꯏꯖ ꯑꯃꯗꯤ ꯂꯦꯝꯕꯤ ꯑꯅꯤꯅ ꯆꯦꯟꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯆꯦꯟꯈꯤꯕ ꯃꯈꯣꯏ ꯃꯔꯤꯗꯨ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯃꯝꯂꯤ ꯇꯧꯁꯤꯜꯂꯛꯂꯝꯃꯤ ꯕꯣꯌꯥꯏꯅ ꯃꯥꯒꯤ ꯃꯔꯨꯞ ꯕꯨꯡꯇꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯕꯨꯡꯇꯣꯟ ꯃꯇꯝ ꯑꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤꯅ ꯂꯦꯝꯕꯤꯒ ꯅꯈꯣꯏꯅꯤꯁꯨ ꯉꯁꯤ ꯆꯦꯜꯂꯨ ꯑꯗꯨꯒ ꯑꯩꯒ ꯂꯥꯏꯖꯒꯁꯨ ꯉꯁꯤ ꯆꯦꯜꯂꯒꯦ ꯂꯦꯝꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯕꯨ ꯆꯦꯜꯂꯣ ꯍꯥꯏꯕ ꯏꯇꯥ ꯂꯦꯝꯕꯤ ꯍꯧꯖꯤꯛꯁꯦ ꯌꯨꯝꯗ ꯍꯟꯖꯤꯟꯕꯁꯨ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯏꯇꯥ ꯅꯪꯁꯨ ꯇꯥ ꯕꯨꯡꯇꯣꯟꯗ ꯆꯦꯜꯂꯨ ꯇꯥ ꯕꯨꯡꯇꯣꯟꯅꯁꯨ ꯏꯇꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯕꯨꯡꯇꯣꯟꯒ ꯂꯦꯝꯕꯤꯒꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ ꯑꯅꯤꯗꯨ ꯃꯤꯠꯆꯥꯟꯅꯗꯨꯅ ꯏꯀꯥꯏꯅꯩ ꯏꯀꯥꯏꯅ ꯕꯨꯡꯇꯣꯟꯅ ꯂꯦꯝꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯦꯝꯕꯤ ꯉꯁꯤꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯈꯜꯂꯤ ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤꯒꯦ ꯑꯩꯁꯨ ꯉꯁꯤꯗꯤ ꯏꯁꯥꯅ ꯌꯥꯅ ꯇꯥ ꯕꯨꯡꯇꯣꯟꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯒꯦ ꯈꯜꯂꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯀꯗꯥꯏ ꯈꯨꯠꯇꯣ ꯁꯣꯝꯗ ꯄꯤꯔꯣ ꯂꯦꯝꯕꯤꯁꯨ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯕꯨꯡꯇꯣꯟꯗ ꯄꯤꯗꯨꯅ ꯕꯨꯡꯇꯣꯟꯒꯤ ꯌꯨꯝꯗ ꯆꯠꯃꯤꯟꯅꯈ꯭ꯔꯤ ꯕꯣꯌꯥꯏ ꯑꯃꯗꯤ ꯂꯥꯏꯖ ꯑꯅꯤꯁꯨ ꯕꯣꯌꯥꯏꯒꯤ ꯌꯨꯝꯗ ꯆꯠꯈ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯌꯨꯝ ꯌꯧꯅꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ
ꯕꯨꯡꯇꯣꯟ ꯃꯌꯨꯝꯗ ꯃꯥꯒꯤ ꯃꯌꯥꯝꯕ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯂꯦꯝꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯦꯝꯕꯤ ꯅꯪ ꯍꯦꯛ ꯂꯩꯔꯝꯃꯨ, ꯑꯩ ꯇꯥꯆꯧꯗꯣ ꯑꯁꯣꯏꯐꯥꯎ ꯊꯣꯛꯂꯒ ꯌꯦꯡꯂꯨꯒꯦ꯫ ꯍꯣꯏ ꯌꯦꯡꯂꯨꯔꯣ, ꯌꯥꯝꯅꯗꯤ ꯀꯨꯏꯕꯤꯔꯛꯀꯅꯨ, ꯏꯊꯟꯇ ꯂꯩꯕꯁꯤ ꯀꯤꯖꯩ꯫ ꯀꯨꯏꯔꯣꯏꯗ, ꯐꯠ ꯍꯜꯂꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯤꯕꯨ ꯃꯥꯒꯤ ꯀꯥꯗ ꯊꯅꯝꯂꯒ ꯃꯌꯥꯝꯕ ꯊꯣꯝꯕꯕꯨ ꯊꯤꯕ ꯊꯣꯛꯈꯤ꯫ ꯕꯨꯡꯇꯣꯟ ꯊꯣꯛꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯌꯥꯝꯕ ꯊꯣꯝꯕꯁꯨ ꯃꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒ ꯑꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯝꯕꯤꯗ ꯊꯩꯅꯈꯤꯕ ꯈꯪꯍꯧꯗ꯭ꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯦꯝꯕꯤ ꯃꯥꯁꯨ ꯃꯕꯨꯛꯇꯨ ꯈꯪꯂꯨꯝ ꯂꯨꯝꯊꯔꯛꯏ꯫ ꯂꯦꯝꯕꯤ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯑꯁ ꯀꯔꯤꯅꯣꯅꯦ, ꯑꯩꯒꯤ ꯄꯨꯛꯁꯤꯅ ꯑꯁꯨꯛ ꯀꯟꯅ ꯂꯨꯝꯊꯔꯛꯂꯤꯕꯁꯤꯕꯣ? ꯕꯨꯡꯇꯣꯟꯗꯨꯅ ꯀꯗꯥꯏ ꯌꯧꯈ꯭ꯔꯕꯖꯥꯠꯅꯣ? ꯃꯣꯏꯒꯤ ꯃꯅꯨꯡ ꯑꯆꯧꯕꯗꯨꯕꯨ ꯀꯗꯣꯝꯗ ꯂꯩꯔꯤꯕꯅꯣ? ꯑꯩ ꯍꯦꯛꯇ ꯊꯣꯛꯂꯒ ꯌꯦꯡꯂꯒꯦꯗ꯫ ꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯨ ꯃꯕꯨꯛ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯅꯤ꯫ ꯂꯦꯝꯕꯤꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯕꯨꯡꯇꯣꯟꯒꯤ ꯃꯌꯥꯝꯕ ꯊꯣꯝꯕꯅ ꯊꯣꯡꯒꯥꯗꯒꯤ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯤ꯫ ꯊꯣꯡꯒꯥꯗ ꯆꯪꯂꯛꯂꯤꯕꯗꯨ ꯕꯨꯡꯇꯣꯟ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯂꯦꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯕꯨꯡꯇꯣꯟ, ꯅꯣꯏ ꯃꯅꯨꯡ ꯑꯆꯧꯕꯗꯣ ꯀꯗꯣꯝꯗ ꯂꯩꯒꯦ? ꯑꯩ ꯄꯨꯛꯁꯦ ꯈꯪꯂꯨꯝ ꯂꯨꯝꯊꯔꯛꯏ, ꯃꯅꯨꯡ ꯑꯆꯧꯕ ꯑꯃꯨꯛꯇ ꯆꯪꯒꯦ꯫ ꯂꯦꯝꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯊꯣꯝꯕꯅꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯝꯗꯦ꯫ ꯂꯦꯝꯕꯤꯅ ꯃꯕꯨꯛꯀ ꯄꯥꯏꯔꯒ ꯀꯣꯜꯂꯞ ꯇꯧꯕ ꯑꯗꯨꯗ ꯊꯣꯝꯕꯅꯗꯤ ꯂꯦꯝꯕꯤꯗꯨ ꯍꯨꯔꯥꯟꯕꯤ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯍꯩꯁ, ꯌꯨꯝꯁꯤꯗ ꯃꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ, ꯍꯨꯔꯥꯟꯕꯤ ꯑꯃ ꯆꯪꯂꯝ꯫ ꯍꯨꯔꯥꯟꯕꯤ ꯑꯁꯤꯅ ꯃꯥꯒꯤ ꯃꯕꯨꯛꯇ ꯌꯦꯞꯂꯒ ꯀꯟꯅ ꯄꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤ ꯄꯣꯠ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯐꯩ, ꯉꯁꯤꯗꯤ ꯍꯨꯔꯥꯟꯕꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯝꯕꯗꯨ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯦꯝꯕꯤꯅꯁꯨ ꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥꯗꯨ ꯕꯨꯡꯇꯣꯟ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯤ꯫ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯊꯣꯝꯕꯅ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯦ ꯍꯨꯔꯥꯟꯕꯤ, ꯅꯪꯅ ꯃꯤꯒꯤ ꯌꯨꯝꯁꯤꯗꯒꯤ ꯄꯣꯠ ꯍꯨꯔꯥꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯕꯨꯛꯇꯨꯗ ꯌꯦꯞꯂꯤꯕ ꯄꯣꯠꯇꯨ ꯀꯔꯤꯅꯣ? ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯍꯨꯔꯥꯟꯕꯤ ꯅꯪ ꯉꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯂꯦꯝꯕꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯏꯉꯛ ꯉꯛꯅ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ, ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯉꯥꯎꯕꯖꯥꯠꯅꯣ? ꯑꯩꯅ ꯁꯣꯝꯗ ꯃꯅꯨꯡ ꯑꯆꯧꯕ ꯆꯠꯅꯤꯡꯕꯒꯤ ꯈꯥꯡꯕ ꯉꯝꯗꯗꯅ ꯄꯨꯛꯁꯤ ꯄꯥꯏꯔꯒ ꯅꯣꯟꯊꯕꯁꯤꯗ ꯃꯥꯗꯤ ꯑꯩꯒꯤ ꯄꯨꯛꯁꯤꯗ ꯄꯣꯠ ꯌꯦꯞꯄ ꯑꯣꯏꯅ ꯈꯟꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯃꯥꯅ ꯃꯕꯨꯛꯇ ꯌꯦꯞꯁꯤꯜꯂꯤꯕ ꯄꯣꯠꯁꯦ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯔꯒ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝꯒ ꯁꯣꯜꯂꯒ ꯂꯩꯅꯦ ꯃꯁꯤꯒꯤ ꯍꯨꯔꯥꯟꯕꯤꯁꯦ꯫ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯨꯔꯥꯟꯕꯤꯒ ꯍꯥꯏꯕꯗꯨꯗ ꯍꯟꯗꯛꯃꯨꯛꯇꯤ ꯂꯦꯝꯕꯤꯗꯨ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ ꯍꯧꯔꯛꯂꯤ꯫ ꯂꯦꯝꯕꯤꯅ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏꯗ ꯍꯥꯏꯖꯤꯟꯗꯅ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯖꯤꯜꯂꯤ꯫ ꯊꯣꯝꯕ ꯃꯥꯁꯨ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯗꯨꯗ ꯉꯥꯎꯔꯒ ꯂꯩꯔꯤ꯫ ꯂꯦꯝꯕꯤꯅ, ꯅꯪꯅ ꯌꯨꯝꯁꯤꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ ꯑꯩꯉꯣꯟꯗ ꯍꯨꯔꯥꯟꯕꯤꯒ ꯍꯥꯏꯗꯤ ꯀꯩꯅꯣ? ꯅꯨꯄꯤꯅꯤꯅ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯅꯠꯇ꯭ꯔ ꯅꯪꯒꯤꯗꯣ? ꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤꯅ ꯅꯨꯄꯥꯗꯨ ꯐꯖꯅ ꯐꯨꯊꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯕꯨꯡꯇꯣꯟꯁꯨ ꯃꯌꯥꯝꯕ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯂꯦꯝꯕꯤꯅ ꯃꯌꯥꯝꯕ ꯊꯣꯝꯕꯕꯨ ꯐꯨꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯕꯨꯡꯇꯣꯟ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯈꯥꯝꯇꯣꯛꯏ꯫ ꯂꯦꯝꯕꯤ, ꯅꯪꯅ ꯐꯨꯔꯤꯁꯦ ꯅꯪꯒꯤ ꯅꯇꯩꯅꯤꯅꯦ ꯅꯪꯕꯣ? ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯏꯇꯩꯅ ꯍꯥꯏꯕ꯫ ꯃꯥꯅꯤ, ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯍꯦꯛ ꯏꯌꯥꯝꯕꯅꯤ, ꯅꯪꯒꯤꯅ ꯅꯇꯩꯅꯤ, ꯅꯀꯣꯛ ꯈꯨꯝꯕꯅꯤ ꯅꯪꯕꯣ꯫ ꯂꯦꯝꯕꯤꯁꯨ ꯐꯤ ꯑꯃꯅ ꯃꯀꯣꯛꯇꯨ ꯁꯠꯀ ꯈꯨꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯊꯣꯝꯕꯗꯨ ꯏꯉꯛ ꯉꯛꯅ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗ ꯑꯃꯨꯛ ꯌꯦꯡ, ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯝꯕ ꯃꯅꯥꯎ ꯅꯨꯄꯥ ꯕꯨꯡꯇꯣꯟꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯍꯣꯏ ꯑꯇꯣꯟꯕ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯅꯌꯥꯝꯕꯕꯨ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯨꯅꯦ ꯅꯪꯕꯣ꯫ ꯇꯥꯆꯧ, ꯅꯨꯄꯤꯁꯦ ꯑꯩꯅ ꯆꯦꯜꯂꯛꯂꯕꯅꯤ, ꯇꯥꯆꯧꯒꯤ ꯅꯅꯥꯎ ꯅꯨꯄꯤꯅꯤ꯫ ꯑꯣ, ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯤ ꯑꯣꯏꯔꯦꯀꯣ꯫ ꯂꯦꯝꯕꯤꯁꯨ ꯃꯥꯅ ꯐꯨꯔꯤꯕ ꯅꯨꯄꯥꯗꯨ ꯃꯥꯒꯤ ꯃꯇꯩꯅ ꯍꯥꯏꯕ ꯈꯪꯉꯛꯄꯗ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯏꯀꯥꯏ ꯏꯀꯥꯏꯅ ꯃꯇꯩꯗ ꯂꯜꯂ ꯇꯧꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯇꯩ, ꯑꯩꯗꯤ ꯏꯇꯩ ꯏꯕꯨꯡꯉꯣꯅꯦ ꯍꯥꯏꯕ ꯈꯪꯗꯗꯅ ꯏꯇꯩꯗ ꯈꯔ ꯐꯨꯖꯈ꯭ꯔꯦ꯫ ꯅꯅꯥꯎ ꯅꯨꯄꯤꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯇꯩ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯏꯇꯩ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯇꯧꯗꯦ, ꯅꯣꯏꯒꯤ ꯀꯥꯗ ꯆꯪꯉꯨ꯫ ꯏꯇꯩ, ꯑꯗꯨꯗꯤ ꯅꯅꯥꯎ ꯅꯨꯄꯤ ꯑꯃꯨꯛ ꯆꯪꯖꯈ꯭ꯔꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯏꯇꯩ, ꯅꯅꯥꯎ ꯅꯨꯄꯤ ꯆꯪꯉꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯤ ꯑꯃꯗꯤ ꯕꯨꯡꯇꯣꯟꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯊꯣꯝꯕ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯒꯤ ꯊꯧꯒꯜꯂꯣꯟ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯩꯗ꯫ ꯌꯨꯝꯗ ꯍꯦꯛ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯇꯩ ꯑꯩꯁꯦ ꯐꯖꯅ ꯐꯨꯊꯈ꯭ꯔꯕꯀꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯅꯥꯎ ꯅꯨꯄꯥꯅ ꯅꯨꯄꯤ ꯆꯦꯜꯂꯛꯄꯒꯤ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯔꯤ꯫
ꯏꯀꯨꯏ ꯀꯨꯏꯗꯅ ꯕꯨꯡꯇꯣꯟ ꯑꯃꯗꯤ ꯂꯦꯝꯕꯤ ꯑꯅꯤꯗꯨ ꯂꯨꯍꯣꯡꯕꯤꯔꯤ꯫ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯒ ꯂꯨꯍꯣꯡꯂꯛꯄ ꯅꯠꯇꯕꯅ ꯍꯧꯖꯤꯛꯇ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯏꯅꯧ ꯅꯧꯅ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯂꯤ꯫ ꯕꯣꯌꯥꯏ ꯑꯃꯗꯤ ꯂꯥꯏꯖ ꯑꯅꯤꯁꯨ ꯂꯨꯍꯣꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯈ꯭ꯔꯤ꯫ ꯆꯍꯤ 2ꯒꯤ ꯃꯇꯨꯡ ꯕꯣꯌꯥꯏꯒꯤꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯨꯞ ꯕꯨꯡꯇꯣꯟꯒꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯤ꯫ ꯂꯥꯏꯖ ꯑꯃꯗꯤ ꯂꯦꯝꯕꯤ ꯑꯅꯤꯁꯨ ꯃꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯍꯥꯟꯅ ꯂꯩꯁꯥꯔꯤꯉꯩꯒꯤ ꯑꯗꯨꯝ ꯍꯥꯏꯅ ꯏꯉꯥꯎ ꯉꯥꯎꯕ ꯇꯧꯅꯤ ꯇꯧꯔꯣꯏ ꯈꯪꯗꯕ ꯑꯗꯨꯁꯨ ꯇꯧꯈꯤꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯔꯝꯕꯤ ꯃꯇꯥ ꯑꯅꯤꯗꯨ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯃꯆꯥ ꯑꯃꯃꯝ ꯐꯪꯖꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯃꯈꯥꯗ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈꯤ꯫